Hello mayam, mayam खुरमजरी यंगबिरिबा ताबिरिबा mayam बसु ए हमम प्रमुख मणिपुरी मिरर की माइकैदगी mayam ताराम नोकचरी ngasi अखोई 5th year celebration की अनि सुबह तंकक हाइतारे second day ngasi mayam दसु कोना खंगन जखिबदुनी ngasi अखोई की platform असिदा election बिदुन लाइबिरे अखोई की ओजा माइकाम थोइबा ओजागी कनोसी मतंग थोदोप ngasi yam लौजर ओजागी इंट्रोडक्शन से yam चावी ओजा ngasi अखोई कनोसी प्लेटफॉर्म से चंगमिरकम ओजाबू थागचरी इकाई खुमदब उच्चरी लोनना खुरमजरी ओजा ओजागी ओजा कोइबगी मतंग खजितंग अइना अखोई कनोसी स्लाइड तो उच्चगे ओजागी कनोसी अखोई हुजिक मणिपुरी यूनिवर्सिटी assistant professor oina leibiri music and dance department da aduga loina na mapal lam da shu oja si yamna toina thoklam ba haitare koi bangladesh su jawrami us loina na si dei se sum ken oina koi gi all over world koi ram ba haitare aduga loina na koi gi fellowship senior research fellowship oina the ministry of culture government of india na new delhi 2010-12 aduga loinana junior research asina wangai da haitare awarded by the ministry of culture government of india new delhi 2000-2002 asmaina matang international kano da shu akhoi gi arena haitare akhoi gi maruina cholom pung cholom style of dance and folk cholom organized by the Nrityam dance teaching center dhaka bangladesh da aduga loinana koi bangladesh da koi indian high commission gi matung makhada ओजासु लेबिरमी बांग्लादेश कुइना चही 2000 कनोदगी 1 दगी 4 फो असुमना असिगी कनोसी अखोई मखादा अखोई कमेंट सेक्शन नै सुम पिजर के ओजागी कनोसी मथंग सुम अखोई ngasi तौरिबा लाइव सिगी मथा पिजर के ओजागी फोंखिबा लाइक खरा हाइरगदी मणिपुरी नट संकीर्तना ए कल्चरल हेरिटेज ऑफ इंडिया पब्लिश्ड बाय IBN कम्युनिकेशन मणिपुर asina 2014 da latest adugi matungda Meitei Punglon Saikon Nabi Tangchap Pareng second edition asina 2013 da Meitei Punglon Raga second edition 2013 Meitei Punglon masagi hariba Saikon Nabi Tangchap Pareng asina 1997 ahamba keno oiba ade Meitei Punglon Raga asina 1995 तो असी नतबदा अते जर्नल दा ओजागी पेपर के फोंबीरे कॉन्फ्रेंस दा सरू याबगी केनोमसु लई यामना खोगी नेशनल इंटरनेशनल थाक दा अदुगा लोइनाना मफम दा पार्टिसिपेशन हाइतारे खोगी परफॉर्मेंस तौरुबगी सु यामना सांगलबा हिस्ट्री मसु लेजै सिपुना मक्सी ओजागी केनोदा अखोइना नोलुक्चबगा लोइना हाजिबदा ओजाना हरा हरावना याबिरपसी तसेंगना थमोय सेंगना माइजै aduga mayam da sakoi na hajari basini sipuna maksi akoi kenoda comment section da thamjage aduga oja gdai su roina khajitang akoi kona sum taja kani oja na ko ningchang akpa na taga na kha memorable oipa keno mayam se to ahamba da oja da akoi na khajitang oja da akoi na haining basina oja thoi basi maruina akoi gi sangitan gi kenoda leibani na akoi sangitan gi matang da akoi haldokjage sangitan si करीनो अदुगा बैकग्राउंड हिस्ट्री से अखोई मणिपुरी की पुंसी अखोई मैतेई की निटी की पुंसी हाइतरे डेली लाइफ तसु थानबा याद्र पोकपदगिना सिबगी फावबा कनो पुनमक्तसु असि कनो सि लेइबनिना सि कमाइना अखोइगे कनो रोमदा अखोइगी पुंसी रोलदा कमाइना चंगखिबनु हाइबसे असिगी मतंगदा ओजा ख वहाई खरता रे हानु मतदा पुनमपु kai khun baga loina na kurumjari manipuri mirror gi 5 anniversary celebration asigi anirak suba sigumba thoram masida ai busu kaisu khangjadraba ai busu sigumba anniversary asida saruk ya hindi bagi damakta organizing committee bo ina hanu muktada thagat khundok sari संगीतों की मरम सिटी यामना चावी यामना पाक चावी अदुको अखोइना सु होजिक तमजरगा सु पुंसी सुपदा तंबलोइबा नायररोइदोबा संगीतों की अदुगुंबा विद्यानी हाइबताई यामना चावग्रबा मसिदगिना बैगचंद्र महाराज की मतमदगिना ngasi phausi na संगीतों की अखोइगी संगीतों बुदी लेरबा
Gariba Niwas ki mamang dagi phau leirabani mathang mathang chapalakpasi Zarairong dagi haurakanda Gariba Niwas dagi Bhaigat Chandra dagi mathang Gambhir Singh Chandra kiti lakpadagi Sultan Maharaj Bodha Chandra Maharaj pausida angakpa phangna sangiton ki kano silai adana Chandrakirti Maharaj ki matam si nat sangiton ki di golden age hairaga khangne yam chapale kayamuk yamna chapalage bu rasum phumari numit kunthra gi toy nongmada isai sangiton ani tauraga numit kunthra ni toy ni tongan barasta akhoi gi mayamna rasum mari haina khanari barasta se hangnari ben aduna hairiba akhoi Zarairong matam dagi Gariba Niwas ki matam dagi Bhaigat Chandra dagi na aina panjari bakharase hairiba ningthau sinsena Bretones oiraga sangiton ji sapkhat na onaram ningthau singi marakta keno aduna sangiton ji amna chawe haiba tare mathang laibasi tongan ba rag gi sarukta sanchar gi sarukta aduga rasmen gi sarukta tanchap ki menpuk ki tongan ba amamamna tongan ba lambi amamam oida yamna chawe adugu aina hanba mutada ngasi gi Manipuri Mirror ki manga suba anniversary celebration asiga mari leinana ayana na changtoni matangda wapum khatang ai tentang na thamjage nat sangiton si tasengna jagoi seigi phajaba yaubata natana aikoina Vaishnav dharmagi wanglaba kari haini wakhal miyeng bhab ras darshan mapung phane yauraba aikoigi nati amani haiba yai asiguma natase masida aikoigi raski yaukraba sadhana ki masak amani yam masida achau sadhana ama yauri aduna masida lairiba aikoigi miyoibagi pumbase aikoigi ibungo ibema animakki amatta oiba masak lauriba Sri Gaurachandra Mahaprabhu gi mafamda aikoina kathokjaba tambani haina aikoina haiba yai aduga amaromda aikoigi atma sarmapan tawjaba gi masak ni sangiton da tawribase mapung oiba wafamdi nat sangiton se aikoigi mahajjage gi masak masabu dharmana yumchinduna thamba nungda bhakti amasung prem gi fajaraba bhab phongdokpa aduga pandana dharma gi thogai oina sijinnaba aduga atopa man miyamdana nungairaba kala gi kumai gi masak ama oihanba sadhana gi lambidana ishwar gi khuya phangnanaba lining oiba nat sangiton gi masak sin akhoi yamna aduna nat sangiton da tawriba akhoi thabak thoram punamak singse akhoi Vedic ki Sanskriti ki phajaba masak loina yauraba nat sangiton gi masak aduna masida akhoi paramparada leiriba sangitandu gi parampara sida akhoi jaigya mayam khambirangani jaigya gi artha sacrifice haibani aduna gandharva vidya akhoi pandok machin manaw ga singse aikoina gandharva hairaga adum khangnari sin mayam adum aikoigi epic sing puran sing sida hainari badna aduna purbaranga gi masak deki sangiton gi manungdane ko yauri se kirton gi masak odhivas gi masak krishna bhakti gi sadhana gi masak adeki Vaishnav dhoron gi hairiba vidhi vidhan mayam se pulap tasindana yauksin khibana kanagumba miyoi kharadadi nat sangiton bu khangnana bu hotnabada araiba ohende yamlui nat sangiton da punsin khiba koigi tongan ba hiram singse tongan ba masak mayam singse amamam toina haide mayek sengna haide tongan macha tana topna khaidok amamam ta yengba masi darkar oiri hena thamjage nat sangiton si akoi punamana khange
पोकपदगी सीब फावबद पांथोक्लिबा थबक थौरम पुनमक्ता नट संगीतोंसे थादोकप लेतना थागोनरगा राष्ट्र बेगचंद्रगी मतमदगी होना ngasi फावबा लादे करिगिनो दुदी हाइबदा नट संगीतोन हाइबसी अखोइना करिगिदमक्ता सुक यामना मरु ओइना लौरिबनो अदुगा करिगिदमक्ता पोकपदगी सीब फावबद पांथोक्लिबा थबक थौरम सिंगसिदा अखोइगी नट संगीतोंसे थादोकनबा लेतना थागोनदुना लेहलिबसिगी मरम करिगिनो हाइबा तारगदी तसेंबदी नट संगीतोन हाइबसिदा आइना ngसाइ ममांग पंजखिबा पुनमक असिना यावरबा सुमनगी नते मंगोंदा मियें कयादगी तोंगान तोंगान बा एस्पेक्ट कयादगी नट संगीतोंदा येंगपदा लोइना फंगदोरि इसम समना आई मते मका पंजगे अखोइगी मणिपुरी गौरिया वैष्णव संप्रदाय की मोई वखल मियें से ओथोन कुक कयाम तेन कुकेबु नट संगीतोन सी संगीतोन मसामक से इबुंगो इबिम अनि की अपुनबा मूर्ति ओइरिबा गौरचंद्र महाप्रभु की मसकनी हाइना लौरि अदा इबुंगो इबिम अनि की मसकनी हाइना अखोइना लौरिबगी मरम से आई खतंग पंजरके गौरांग महाप्रभु सी राधा कृष्ण अनि की अपुनब सक्तमनी हाइना लौरिबगी मरम सी अखोइना करिगुंबदा सी ताबिरिबा पुनमंगसु दुम तारंगनी अखोइना तिन बंसा हाइबसे सी वर्षक अहुम हाइबनी कृष्ण की वर्षक अहुम नत्र हाइबनी अदना तिन बंसा सी करिनो हाइबदा इहाल हानबदा कृष्ण न खल्ली राधा सी कृष्ण आइगा हक्चांग तोंगान तोंगान लेबन मरम ओइरकांदा माना खल्लीबा माना निंगिबा माना तौरिबा पुनमसे आई अमत पाउ फाउदे अदना तिन बंसा अहुम दु करिनो हाइबदु आई अहानबदा पंजगे राधाना आइबु उबा मतमदा येंबा मतमदा कयामु फजरिबनो राधागी मित्ता कृष्ण आइसु कयामु फजरिबनो हाइबदु आइदि राधा नत्तबनेना खंगबु ngamde ai masi khangning khireta haiba ama aduga anisuba poinda radhana aibu nungsiri base kayamu nungsiri bano haibase ai khangning khireta haiba anisuba posakse aduga ahum subada tinaban sake ahum suba kaino sina radhana aiga tinaraga nungairi base kayamu nungairi bano haibase अकोई दे हक्चांग तोंगान तोंगान लेबनेना आइदि खंगबु ngamdre aduna masi khangning thireda haiba wakhal ahum se masi handak gauranga mahaprabhuna navadipta lakan sida hairiba ani sigi apun masaktam se amatta oina gauranga oina poli haiba gi wakhal se gauriya vaishnav singh amadi any akoi gi manipur gi vaishnav singh masi sab sana thajani aduga isai da su masi panduna sakna sonari aduna hairiba khangba ahum leibaduna handa gaurang ko oina polopi adu gaurang ki wakhanda su akoina dum khangi karigumba matamda gaurang na radha bhab la kanda krishna haina sakhi adu krishna gi bhab la kanda radha haina sakhi ba madu akoina gaur lila na singba matamda samudra potol ga haidana ma de dum ngauduna hangba chatkibada samudra da ta dana nga phaba singsena ma se Sambren hundana nga phabada nga so waman la ena tawmaga ma oirambagi wari adu akoi kanoda gaura lila da lila wena dum sanari bu aduna masi da natte akoina amuk masi gi manungda yauri ba phajaba singdo haidi gauranga gi akoi gi panchata haiba ma mayam tabirangani adu panchata haiba se akoi gi tatta oiba manga tuni ya maroi ba kana no haibati madu sangiton gi masama sangiton gi muti se kamai ta no oi gi banu haibagi posak tuni am lai se sik yam kukrab chumna gi akoina sangiton da tawri ba posa se akoina uri ba ti yai ri ba theli ba sa iba adu khaktani aduga manu dana atopa ama seli samna haraga mu akoina mama mapa singna natraga oja guru na छात्र मन पुंग येबदा खुरुमिबदो अंगांगदो खुरुमब नत्ते मसा अदोरदि करिनो हाइसे मनुंदा दुम यावर कनो म लेरिबा मनुंदा अदो आपतैतनी हाइना श्रीवास ने आपतैतनी हाइना
खल्लगा खुरुमजरीबने अदुना साधक सिदोक हाइबा पोटनमा लेरी अइना अइसे चंग्रा कांददी सिदोक वनकिदना अपडेट ओइना लाबने अदुना अपडेट दुदा खुरुमजरीबने अहलमन गुरु पुनमना खुरुमबा तोइबा मयामसि अदु अदु ओइजरगसु अमुक मनुदम कुप्पीदि करिनु हारकांदा गरांगगी मागी अंगदगी पंचततैसि थोए चिंथोए हाइरि लथोए अखोइगी मैतैगिदसु नोंथांग लेमसे अत्या गुरु सिदबगी ममित्तगी लथोए हाइबगी वारी मयाम अमा लेरिबदुम हाइना अखोइना मसी गौरांगगी अंगदगी पंचततसि पुथोलगा संकीतोगी मुक्तिसि सेमे इबनी हाइना दौरिनी करी कना हदुदी हाइरगा मखोइसिंग अदुदी मोनने बुद्धि ने चित ने इंद्री ने प्राण ने मकोई मंगा असिना संगीतों की मूर्ति ओहले है अदुदी कमाय तौना ओहले ई हैबदा मोनदगी श्रीनिवास की मसक लोइदना इसै हलले बुद्धिदगी आप्तैतु ओइदना पुंजैरे गोविंदना तुंगिले इंद्रिदगी मुरारिना पला ओइरे प्राणदगी मुकुंदोना दोहार ओइरे चित्तगी नितायनंदना भाबोक मकु ओइदुना ओइरे मरमदुना संगीतोन हाइबसे गौरचंद्र की मसकनी अदुना मणिपुरी गौरीय वैष्णव संप्रदायना संकीर्तोनबु उजब फंगजबसे गौरचंद्रबु दर्शन तौजबनी हायना लवी अदुने मरमदुना अखोइना संगीतोनबु हे उजबता गौरचंद्रबु खुरुमजब ओइना अखोइना संगीतोनबु हे उजबता अखोइना खुरुमजरीसे गौरचंद्रबु दर्शन तौजबनी हाय लवी मरमदुना अखोइना अखोइगी नट संगीतोनदा अखोइना इहाल हानबदा आपतैतन हुंगार तौरगा गौरचंद्र से हौदुई संगीतोनदा अदुना इहाल हानबदा पुंगयबना हाना राग होरगांदा अखोइगी मूर्ति अदु सागले मसी मतंग होरेन एक खतंग समदरके अदुना हौजिकी अखोइना पुंगयबसिना गौरांगगी मूर्ति से संगीतों मथंग मथंग सुम सेमपा सेमपा पुक्तगिना ngak thabak puktagina kwang tagina khong mathang sarakuduna sampurna oiba phause raga tubaina khangni posak sida koi aduna raga se usiki manungda aikoina kari haini guru ghat haina ma yahori guru ghat che haurakpa matamda aikoina ningjari iste devata ado madu sang e haina aikoina khanbadagi ma sangabanena magi matung in boina khongthang pikna mangda thangakada अखोइना संजिले अखोइसु मा लाए हाइदना खल्लगा अदुगा अखोइगी जात्रा हाइतारे मादो खलिबदुगी जात्रा दुगी मनाक्सिदा आसन मा थाई आसनदुदा माकु लेंजिल्ले हाइना अखोइना लौरिबनि अदुगा मु खोंथांग अहुम हंदोए मा लाए हाइना अखोइ संजिलुरा कांदा मनाक्दा दुम लेइबा नत्तबा खजितंग खोंथांग टिकना अहुम हंदोगा अखोइना तौरि गुरुगाद हेक लोइगिबगा मसाइगे लेंजिनगिरिबा इष्ट देवता अदुदा अखोइना पंचांगना खुरुमे अदुदगी हवल्लकांदा अखोइना इसैगी रागम हौना सले इसैगी राग सलपदगी मथंग लोयरकांसिदा मयाममा संगीतोनगी मागी रागगी इसै यहलामदा घोर से पंचोम से द्रिक सले अदगी पंचोम मते हंजिनबा तोरगा यानी घोर हंजिला कांसिदा पुलोय लोयरकांसिदा अखोइना संचार ये संचार से मागी आभुरोन तौजबा आरती कच्चबा मसीगी मसक मयाम अमा आई मनुदा अखोइगी अतोप मयाम अमा दोरोन मयाम अमा लेरी हाइबा ताई अदुना याना गदाइ कोइना संगीतोन से गौरांग महाप्रभु शिशु कनाना कौबनु हाइरदी साइगी अपडेट सिना कखोइगी गंगादा तुलसी पत्र कल्लकांदा मतमसिदा अखोइगी इंडिया से मुस्लिम सिंगना डोमिनेट तौदना मैतै कनोगी अखोइ हिंदू की लेरंबा लाइ पुनमक अदुदगी मंदिर पुनमक लोइना तखाइदना कनागुंबा इष्टदेवता निंजबा कांबुना लेपाक फुमखिबा अदुदगी पुदना मथवाइ हिन्नना चेंजखिबा मतमदु योरकांदा हुजिकी अपडेट प्रभुना नो नाहक लेंबिरक्तुना अखोइसे अमुक्तदे कनबियो नाहक लेंगलपा मतम यौद्रिब्रा नंग लाकपिरो हैन तौरगा तुलसी पत्र कटनगा मासी
गंगादा थादखिबदुदगी मासे अवतार तौरगा पोलक्पनि हायना लौबदुना मरम ओइरकांदा अखोना संगीतोंदसु इहान हान अखोना पुंग येबदा हान खुरुमिबसे मसि अचौब मरम अमने अदुना ngसाइगी नट संगीतोंगी मनुंगदा यावरिबा पोट मयाम सिंसिदी यामना यावगरे अदुना मसि अचौब मागी मियंदी मयाम अमा अखोना येंबा याय ngसाइ अइना ममांगदा पंजगिबदुने मासे महादैक्यम ओइना ओइना नैनरसु दुम या महादैक्यम सुमनगी जैगे नतब महादैक्यम नैनरके हायरकसु मयामना सांगना अदे वैष्णव की दोरोंदा नैनके हायरसु मयामना पुद्बरंगम ओइना नैनके हायरसु मयामना दुम नैनके बया अददगी ओडिबास की मसक ओइना नैनके हायरसु दुम नैनबा या अदन ngसाइना हायजबदुनी संगीतोंदी यामना पाक चावी यामना कनो तवी अदो करिगदमक्ता अखोइना पोखपदगी सिब फावदा पांथोक्लिबसिदि करिगिनो हायरकांसिदा साहित्यदा त्रेतादा द्वापुरदा कलिदा जुग मरीसी मसी लई हायना कोइना थाजनरी अदुना साहित्य जुगता अखोइना साहित्य जुगता ध्यान तौरगा ईश्वरबु फंगे सही तारा निंगकर ईश्वरबु फंगे त्रेतादा जैगा तवी जैगा तौरगा ईश्वर फंगे द्वापुरदा पूजा तौरगा ईश्वरबु फंगे अदुबु कलिददी हरि संकेतोन तौरगा ईश्वर फंगे हाइबसे श्रीमद् भागवत मयक सेंगना यावे श्रीमद् भागवत या मरिक सेंगना यावे अदुना मणिपुर की श्रीमद् भागवत से कयाम यामना मणिपुर दसु मरु ओइबगे हाइबसे हेक कनागुंबा मी अमा हेक सिगिबदगी हौना दासान नाइदना कोइ सुलेप लेप्तना निमित तरानी अखोइगी श्रीमद् भागवत अदुना अस्ति संजोयदसु अखोइना श्रीमद् भागवत थमदुना पूजा तौरी आरती कली सुमाइन तौदना तसेंगनमक श्रीमद् भागवत हाइबसे सयंग श्री कृष्णमकनी खल्लगा पूजा तौनरिबनी अदुगुंबा श्रीमद् भागवतना तांबा हाइतारे मागी परम पुनमकसे मणिपुर की थोइदो हंदोंना मयाम लाइने हन खनरिबा राज भैगचंद्र महाराजना मागी मतमदा चप चाना श्रीमद् भागवत की मसक से नैनरे खंगले अदुगा मागी मतम सेदा अथोइबा पंडित मयाम ममा ओजा गुरु शास्त्र की खंगबा तोंगान अखोइगी शास्त्र सिंगी मरम पुनमक खंगबा ओजा मयाम ममा लेरमबनी हाइबसे अखोइना नट संगीतोन उबदगी इराय लाइने अखोइना खंगबगने अदुना संगीतोन जी करिगी तौरिबनो हाइबा मतमदा कलिगिदी संगीतोन द लोइरे अदुना अखोइना लुहोंबदसु लुगुन थांबदसु ला हुटबदसु स्वरातसु फिरोइदसु एनी पर्वदिन कृष्ण जन्म थौरानी जन्म अदगी अखोइगी देवी पूजादा तोंगान पर्वदिन सिंगदसु संगीतोन से थादोक्ते अदुम लोइनरगा अखोइदा अदुम ले अदुना संगीतोन से अखोइगी जैग्य मोइना जैग्य हाइबसे संस्कार तौबने संस्कार तौबा हाइबसे सेंदोकनी अखोइ हेक पोलकपता अखोइदा अपाम्ब कलक्प करिसु लेरमदे अखोइना चाखलक्पगी मतुंगिना अखोइगी इसासिदा मतम अपाम्ब कलक्प को मयाम अमा लाई मधु मयाम सिंदो दशकर्म हाइदना तोंगान कर्म तरा मथंग सेंदोक्तुना अखोइ लाइबने अदुना अहन सिंगना पोलकपदा तोंगान मखल की कर्म तरा से तौरिबसिंसे अखोइगी द लेरमिबा फत्तबा मयाम सिंग से कोकननबगी तौरिबने अदुना अखोइना नट संगीतोन से मसी अमुक सिदनसु नते श्रीमद् भागवत अइना पंजरुबगी मरमदी ओइदी करिनो हारकांदा अखोइना श्रीमद् भागवत हाइबसी करमबनो हाइना अइ अमुतंगा खतंगा हाइजगे अखोइ पुराण तरा निपाल ले तरा निपान सिगी मनुंग श्रीमद् भागवत ख्वाइदिगी अथोइबा पुराण हाइना लौइ श्रीमद् भागवत से अखोइना सप्ताह निमित तरीनी ताजरदी अइना तौजरुबा पापुन मक्तो कोई हाइना थाजन अदुना कना गुंबा मिसिंगसिना अदुगा बसिगुंबा अखोइगी श्रीमद् भागवत से करिगुंबा दशा तारबा नत्रगा नुंगाइतरबा मसादा
नारक्पा येलक्पा करी एनी लेर कांसेदा मसीगी पोचे तारकांदा दशा लांगफम कोपा पुनमक ओई हाइबा थाजनब लेबदुना अखोइना श्रीमद् भागवत से ताजे अदना श्रीमद् भागवत से गी अखोइना लोइना ताबा ngamjadragasu श्रीमद् भागवत से अध्याय 12 चैप्टर 12 चैप्टर 12 से लोइना ताबा ngamjadragasu दशम स्कंद हाइबा 13 स्कंद से मसी खतंग ताजरगसु पुनमक ताजबगी फोलदो फंगे हाय अदुबु करिबम ngamdre हायना खलगसु दशम स्कंदगी मनुंगदा यावरिबा राज पंचायत हाइबा अध्याय 5 से सी खतंग ताजरगसु पुनमक संपूर्ण होइना ताजबदगी मधु खतंग ताजबना मही फंग अदुसु ngami हाय मधुसु अमु ngamdre हायना खलगसु राज पंचायत हाइसी मनुंगदा यावरिबा गोपी गीत हाइरिबसे मसी खतंग ताजबदसु अखोइना अखोइगी लंगजकी बप्पा पुनमक उहनबं ngami हाइबे वाखल लोंचदे अद गोपी गीत हाइरिसे करिनो हाइबगी मतंगदो आई खतंगलिज गोपी गीत हाइबसे करिनो हाइबा तारगदी अखोइना हुसी मणिपुर सानरिबा महाराज हाइबसे श्रीमद् भागवत की दशम स्कंद यावरिबा राज पंचायत हाइबसे मसीगी सरुपसिने महाराष्ट्र सानरिबसे ब्रजगोपी सिंसी ओजासिंग सुदुम हाइनै लाइरिक सुदुम यावी मुनि ऋषि सिंह ओलपनी है कृष्ण बु फंगजगे मको कया टोप तौरुर मतुंगदा ब्रजगी गोपी ओइना पोलपनी है अदु मपु पोले इसे कृष्ण फंगबदि नत्रे फंगजननब अमुकसु ओइरि इबनी अदना मकोइना ब्रजगोपी सिंह मुनि ऋषि सिंह दि ओलगिब कांबु सिंसेना अमु जमुना मपांदा कैते अनि बुजा तौरगा श्री कृष्ण से फंगजगे हाइदन मकोइना खुरुमजै अदन मकोइना खुरुमजबसिदा कृष्ण न खले मकोइगी निंजबसे आई थुंगलगे हाइना खलकपदा अकोइगी हियांगैगी पूर्णिमा निमितसेदा अकोइना बसंतरा से अकोइसु सानी मसेदा माना रास हानगे हाइदन श्री कृष्ण न मागी जगत जीवबु सुमत्पंगमबा बासी सि खोंगे अदो कृष्ण की बासी सी कैदवी हैबदा अकोइगी मंगोंदा भक्ति लेतबा श्रद्धा लेतबा मीदति तादबा मंगोंदा श्रद्धा लेबा मीसिंदति ताजबा अदुना कृष्ण की बासी खोंग मतमदा कनागुंबा गोपी सिंह चाक थोंदुना लेरंबा अंगामबु पिथअंबा अदुगा फी सुदुना लेरंबा तुमदुना लेरंबा थबक सुदुना लेरंबा पुनमक सिंजे होंदो अमका मागी बासी खोंजेल तमना मयाम से लोइना लाए अदा कृष्ण न हाय करिगिनो न कोइना अहिंग अथेंगबसिदा युमददि लेगे हाइददना थेंगलबा सा कैना थल्लबु उमंगसिदा न कोइ करिगि लाइबनो हायना हाय मसे रासकि मनुदि यावजरिबनि कोइना हायरिसे अदुदे कृष्ण न हायबसिदा ब्रजगोपी सिंसिना हाय नोय हल्लो हायबसिदा ब्रजगोपी सिंसिना करि हायरके अखोइदि पुनमक थादो अमबगा इबुगोंगे नाक्ता कोइदि लाक्चरबने हायना मकोइसे सरेंडर तौइ अदन सरेंडर तौरपस मतुंगसिदा ब्रजगोपी सिंसिगी मसादा करीमत खंद्रे नापन यावद्रे करीम हो लेत्रे तसेंगबा याम प्योरिटी होइबा पोटो लेरे हायबसे खंगबदि कृष्णन पेलदना मकोइ पुन्ना रास लेला सानमिने सुमना रास से सुम सानरकांचेदा ब्रजगोपी सिंगी वाखल दखले ब्रजदा लेबा नुपी पुनमक्तगे अखोइना अथोइबि अहेनबि हायबदु ओइरा माले इबुंगोना नुसिरिबसे हायना खलकपतुदा श्री कृष्ण न खले मकोइ सिंसिदि नापन यावरेदना अदुदि मकोइ सिंसिगी मनाक्ता आई लेबे याद्रा आई चलगे हैना माना रा श्रीमती राधिका पूरगा लाक्पने श्रीमती राधिका पूदुना चक्रब मतुंदा ब्रजगोपी सिंसे कृष्ण उबदा मफम पुनमक्ता हौरिबा लेरिबु उपाल वापाल हैरांग लाया पुनमत कृष्ण बु उबरा हैना हंगते कना अमतना कुमक्ते ताकपिरक्तरे कनातसु मकोइ वाबना लोइरे खले जमुनादा चोंथरगा सिरसिराइनम खल्लबके तांजा योरप कांसिदा सोमनाकंदसु श्रीमती राधिका सु नापन यावरे ब्रजदा लेबा नुपी पुनमसिं ब्रज गोपी पुनमसिंदगी श्री कृष्णना नुंसिरिबसे राधा एतपु हेना नुंसिरा माले हाइबु वाखनसे मासु खले अदुना कृष्ण दमान हारे बो आई वाबना लोइरे लमसांग लापना आई खोंग थांगदुना सत्प ngamdre अदुना इबुना इबु पुनिंग मफमदा पुबियो आइदि ngamdare हाइना लेरकांदा इबुना मसिजि नापन यावरेदना हाइना खल्लदुना माना फरे अदुदि
lau ai poge ni bungo na pham da gi basida masak uhan gi tai mangraba matungda ti radha se su ibungo koi ti ba hore phangdre ngasai gi hundoma braja gopi sing tu ga mohoi ga radha ga muk thenare aduna makoi puna mangna hangne be manangdi kamai do dana na tamda sida lerami banu haina ta kanda ai ni ibungo da langjakki badagi ibungo na ibu hundoma bane aduna di ibungo na koi bu nungsi bidrabani na koi jamuna da chung thaduna sirasi haiba magi timing do yaurakpa matamda braja gopi sing duna adungai haiba tare adungai mana kainoki krishna na narda munida takphigi ba wahi ama lay kari haige bu nahang tistami vaikunthe jogina hridayana cha mat bhakta yatra gayanti tistami narad hai he narad krishna aidi muri risi singi hirdi da sulaite kari gumba mafam amata da krishna aidi laite krishna aina leiba mafam de ai bhakta singna aigi nam gun sak sholiba mafam duda krishna aidi lengdana lay haina takpiki bado makoi ningsing e adudagi kanagumba gopi amana pungere kanagumba mana isai kanagumba na palawo idana punna yomjilla kanda ibungogi nam gun sakpaloiraba matungsida saing hesida makoi bu amuk uhallaroi sak amukta makoi da udlaroi haidana khankraba Sri Krishna do manaigi premna khangba ngamdaduna makoigi mamangda amuk abirbhut amuk hana tholaktuna braja gopi sing duga makoina ningjariba pamjariba braja gopi sing pambado thunganduna eko gopi eko sham gopi amaga sam amaga gopi amaga sam amaga thohanduna akoina maharasa ite sanariba aduna isai tawrakanda kirton braja gi ansai gopi gitchit tawrakanda krishna lai haibase simad bhagavana sayang wena kudam wena piduna leiraba gaurachandra mahaprabhu suna mahaprabhu nasu akoigi kali gi damaktadi hari sangitun haibasena athoi bani haiduna man hairani aduga atopa mana amusu akoi simad bhagavata hai hare ranama iba kevalam kalau nasteva gati reina tha hari naam tana arepani kali jukta hari naam nattana atopa upai matalai te haiba waise sigumba singse manipur gi gauriya vaishnu sampradayana set na thajabadagi aikoina popadagi sibu phawba pangtholeba thabak thoram punamakta natsang tonse thadok lebalekana natuna lakni सिगी वफम से नचंगी तुम से करीनो है बकी आई सुमाइना थमजगे yam thang che waja koi shu pi ngai de hai tai na kai no da ma sta le ngai de ba koi ngang ngai de sim u na lak na ta sing na manung gi artha di khang da ba aduga koi gi sagon na rak na si gi kai no si di sum u du na lak pa du ngai waja na sa pi ba de gi ma gi manung gi oi ba nung gi ba wa hei sing su koi khang ba ngam me aduga loina na koi ta bi ba mayam shu so de na khang am mani asida aina ojada wahang haigadra nataga khangning ba mandang ka leijei ngasi hojigi oirei ba keno si phibam haitar asigi evolution si north sankirtan gi ngasi di keno na bhau UNESCO na shu intangible heritage oina sakhang bire to asidei sida ngasai mamangai di guru parampara oina khoigi pungjei ba isei sakpa sing tambagi ngasai chatnabi aduda lak adugi matungda university ngasi di oja su university da oina takpiri asmaina khoigi mangon dagi shumang dagi imung dagi hauraga ngasi university haitar ko institutionalized oirakpagi keno se ko mitei gi pung isei natragna sangitan gi punamaksi kamhaina akoigi traditional dagi institutional oirakpagi khongjat se asi matang oja akoi sangiton matang se mayam khangning bale ras ki matang se oja na hai ki ba akoigi ras manga ras ahum thomba di matung ras ani aduga loina na khoige pung hodokpagi wari tal gi wari ojagi keno si mayamani adubu ngasi gi keno sigadi tel laba tangkak sigadi pon maktu akoina sanajaba ngamoy tungda akoi ojaga matam kaitho oga akoi series oina
ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯛꯁꯣꯞꯀꯤ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇꯔ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯇꯝꯕ ꯐꯪꯗꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯝꯕ ꯀꯩꯅꯣꯁꯤꯡꯗ ꯀꯃꯥꯏꯅ ꯌꯧꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯣꯔꯝꯗꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯏꯚꯣꯂꯨꯁꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯁꯦ ꯑꯁꯤꯒꯤꯁꯤ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅ ꯄꯨꯡ ꯇꯝꯖꯒꯦ ꯍꯥꯏꯔꯗꯤ ꯑꯣꯖꯥꯗꯨꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯠꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯖꯥꯗ ꯉꯁꯤꯗꯒꯤ ꯁꯤꯟꯅꯖꯔꯒꯦ ꯑꯣꯖꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯒꯨꯔꯨ ꯕꯣꯔꯤꯕ ꯍꯥꯏꯅ ꯇꯧꯏ ꯒꯨꯔꯨ ꯕꯣꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯣꯖꯥꯗꯨꯒꯤ ꯈꯨꯗꯩ ꯑꯣꯏꯔꯣ ꯐꯩꯖꯣꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯣꯏꯔꯣ ꯑꯃꯒ ꯂꯨꯄꯥ 5 ꯑꯃ ꯅꯠꯇ꯭ꯔꯒ 10 ꯑꯃ ꯀꯠꯂꯒ ꯑꯣꯖꯥꯗꯨꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥꯁꯤ ꯁꯤꯟꯅꯩ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯕꯅꯤ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯃꯥꯕꯨ ꯃꯤꯌꯦꯛ ꯇꯤꯟꯗꯅꯕ ꯉꯝꯍꯟꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯁꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯝꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯂꯤꯡ ꯑꯣꯏꯗꯅ ꯍꯥꯟꯅ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯁ꯭ꯀꯨꯂꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯟ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 9, 10, 12 ꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯞꯅꯔꯕꯅꯤ ꯍꯥꯞꯅꯕꯒꯤ ꯃꯊꯛꯇ ꯀꯣꯂꯦꯖꯀꯤ ꯊꯥꯛ ꯀꯣꯂꯦꯖꯇꯒꯤ ꯑꯃꯨꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛ ꯌꯧꯖꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯨꯔꯨꯀꯨꯜꯒꯤ ꯁꯤꯁꯇꯦꯝꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯀꯥꯏꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯑꯣꯖꯥꯗꯨꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯁꯦꯡꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒꯁꯨ ꯑꯣꯖꯥꯅ ꯍꯥꯏꯔꯒ ꯌꯥꯕ ꯃꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯤꯅ ꯏꯕꯨꯡ ꯅꯪ ꯁꯤ ꯇꯧꯔꯝꯃꯨ ꯍꯥꯏꯕꯁꯦ ꯉꯝꯗꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯗꯗꯤ ꯍꯤꯛꯇꯣꯛꯇꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯑꯣꯖꯥ ꯍꯥꯏꯕꯁꯤ ꯃꯔꯨꯞꯅꯤ ꯃꯄꯥꯡꯅꯤ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯑꯗꯨ ꯒꯨꯔꯨꯅꯤ ꯑꯣꯖꯥꯁꯦ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯌꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯋꯥꯕꯒꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯖꯥꯗ ꯂꯤꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯅ ꯃꯉꯣꯟꯗ ꯎꯍꯟꯕ ꯉꯝꯃꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯒꯨꯔꯨ ꯍꯥꯏꯁꯤꯅꯤ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯒꯨ ꯍꯥꯏꯗꯤ ꯑꯃꯝꯕꯕꯨ ꯔꯨ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯒꯨꯔꯨ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯤꯠꯁꯤꯗ ꯎꯔꯤꯕ ꯌꯨꯝ ꯀꯩ ꯅꯠꯇ꯭ꯔꯒ ꯂꯩ ꯂꯥꯏꯔꯤꯛ ꯂꯩꯔꯤꯕ ꯎꯔꯤꯕꯁꯤ ꯅꯠꯇꯕ ꯃꯤꯠꯅ ꯎꯕ ꯅꯠꯇꯕ ꯃꯅꯨꯡꯗ ꯒ꯭ꯌꯥꯟꯅ ꯎꯕ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯄꯤꯕ ꯉꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯒꯨꯔꯨ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯁꯨ ꯑꯩꯈꯣꯏꯅ ꯒꯨꯔु ꯂꯩꯇ꯭ꯔꯒꯗꯤ ꯒꯨꯔु ꯅꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯋꯥꯍꯩꯗ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯒꯨꯔꯨ ꯈꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯒꯨꯔु ꯅꯥꯏꯕ ꯃꯤ ꯈꯛꯇꯅꯤ ꯉꯁꯤ ꯐꯥꯎꯔꯤꯁꯤ ꯃꯊꯟꯇ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯦꯀꯂꯕꯤꯌꯥ ꯍꯥꯏꯔꯤꯁꯤꯅ ꯒꯨꯔु ꯗ꯭ꯔꯣꯅꯆꯥꯔꯖꯗ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯀꯥꯟꯁꯤꯗ ꯁꯨꯇ꯭ꯔ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕꯅꯦꯅ ꯒꯨꯔु ꯗ꯭ꯔꯣꯅꯆꯥꯔꯖꯒꯤ ꯃꯨꯔꯇꯤ ꯑꯃ ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯒꯨꯔꯨꯗꯨ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯂꯛꯑꯀꯥꯟꯗ ꯃꯥꯅ ꯃꯍꯩ ꯕꯤꯗ꯭ꯌꯥꯗꯨ ꯃꯃꯥꯡꯗ ꯑꯣꯖꯥꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯏ ꯒꯨꯔꯨꯗꯨꯗ ꯃꯥꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ ꯆꯠꯈꯤꯕꯗ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯨꯝꯅꯃꯛꯇ ꯆꯞ ꯆꯥꯅ ꯑꯣꯖꯥ ꯒꯨꯔꯨꯗ ꯇꯧꯕ ꯚꯛꯇꯤ ꯕꯤꯚꯥꯔꯗꯨ ꯃꯥ ꯀꯥꯏꯗꯅ ꯇꯝꯃꯤ ꯃꯗꯨꯃꯛꯇꯅ ꯃꯥꯅ ꯄꯥꯟꯗꯣꯞꯀꯤ ꯃꯆꯤꯟ ꯃꯅꯥꯎ 5 ꯒꯧꯔꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ 100ꯅ ꯍꯩꯈꯤꯗꯕ ꯕꯤꯗ꯭ꯌꯥꯗꯣ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯗ꯭ꯔꯣꯅꯆꯥꯔꯖꯅ ꯑꯦꯀꯂꯕ꯭ꯌꯗ ꯇꯥꯛꯈꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 105ꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯀꯥꯟꯗ ꯗ꯭ꯔꯣꯅꯆꯥꯔꯖꯅ ꯒꯨꯔꯨꯒꯤ ꯃꯨꯔꯇꯤ ꯊꯝꯃꯒ ꯃꯥꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯕ ꯕꯤꯗ꯭ꯌꯥ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ 5ꯅ ꯄꯣꯔꯛꯄ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯂꯛꯇꯅ ꯃꯥꯅ ꯕꯤꯗ꯭ꯌꯥ ꯇꯧꯖꯔꯤꯕꯗꯣ ꯍꯨꯏꯗꯨꯅ ꯈꯣꯡꯂꯛꯄꯗꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯒꯤ ꯁꯥꯎꯗꯅ ꯃꯥꯅ
टेन लौरगा माना कापगा मया कबा खंदना थमगिबदो मधु उरुबदा अर्जुन नक्पदु लोइखरबने अदुना अर्जुन हाय गुरुदेव असिब कमायना तौबनो सिगुम्बतिदि गुरुदेवना ngasi फावबदा अखोयदा ताकपीद्री हैना हायरि मतमदुदा चंजिल्लागा मोहिना गुरुदुन हाय नंग कनानो तमि हायद नंगी गुरु असेम कनानो वन हायरा कांदा आई कनादसु तमजदे अइना तमजरिबदि आई गुरु थोलदगे आई तमजबनी हैना हायरिबनि अदोरदि गुरु की दक्षिणा पीरो हायना हायरा कांदा मागे खुबी का पीरिबसे अदुना ngसाइगी अखोयना ओजादु यावरा कांदा तंबा नत्रगसु आइगी ध्यानदा आइगी पुनिंगदा थमोइददि निंगबु निंगजरदि गुरुदि अखोयगी पोट पुनमक्से लोइना फंगबा अखोयना मा यावदे हायदना मा उदे हायदना नतबा ओजादुगी पुंग वाखल पुनमक्से चिंजिल्लगा ओजादुना खंजरिबा महि पुनमक्तो आइगी निंगजबदुना आइगी मदुगी शक्तिदुना चिंगा कांदा एकलव्यगी हायरिबदुनि अदुना ओजा यावद्रगदि थबक पुनमक्ता यादे स्कूल दसु समाने स्कूल सिददी अमु टाइम बाउंड लापनिना मुसाइगी मी अदुना नातंग पेरो ताखरदि थोखरनी अदे अतोपा ममु लाखनी अदुना तंबगी कुदोंग चाबसे मपुंग फाना ज्ञान ताना मरिक चुमना पुंग येरा असु सैसगसु मागी नेना तादना करम बसंददा करम सुमयाम लाउमिनबदुना मने अदुना अखोय हाइनबले ओजा सिंजना पुंग तंब लोयरका चलो हायखरा कांदा हौदना चेनगिबा सातकसि दुम मी ओइररोइदौनिना मीना ओजाना चलो हायना तालगजो ओजा ngसाइगी तो आई मयेक सेंगौदरी ओजा ngसाइगी तो आई अमुक्तगा हाइजगिगे हाइबा मी सिंदो मदुने मी ओइ होरिस अदुना तबा सिंदुदी अदुम मी ओइदे अदुना खांगी ओजा सिंना तंबा हेक लाकपा नुमिचिदा मोइना फंबसिदगी ओजा सिंसिना अदुम इराय रायना खांगी मसे मी ओइगनी मसे मी ओइरोय मसेदे हयेंग फावगदब मिनिगा हाइसे ओजा सिन इराय रायना खांगजाने अदुना हौजिक्ति अमरोमदा हानगी लेजरमिबा गुरुकुल सिस्टम सिदगी सिदी आइना सायबनि अयुक्त सकेरा नुचिंद सकेरा नुंदांग सकेरा माना सनिंग मतम दे चलगा तंबा यारमबतो अखोइगी हौजिक्की मतम सिददी लाइक याउद्रबति यारक्तबगी पोट अमा लाबनेना अखोइगी स्कूलिंग सिदा अखोइना तोंगान बा सिलेबस सेमदुना हई हननबगी दमुता अखोइना सेमे स्कूल की दा ngang sing sida तोंगान बा सिलेबस सिंग सिदा अखोइना एमए भौ तंबा याबगी तोंगान होजि मरुओइना 2015 दा मणिपुर यूनिवर्सिटी कल्चर हाइदनी यूनिवर्सिटी लिंगत पसिदरगिदी मसी मखोइना कनोदगी होना कोइगी एमई स्कूल की क्लास 5 6 अदवाइदगी मधुगी दु यूनिवर्सिटी नदी लेदे अदोबस कनागुंबा संस्थान सिंग खरा यूनिवर्सिटी दे एफिलिएशन तौलगा अदुदगी पास तौरपदुना मथंग कॉलेज तगी यूनिवर्सिटी की थासीदा पुरप्पा यानना बायना मणिपुर यूनिवर्सिटी नुसु मसीगी सेमले मणिपुर यूनिवर्सिटी ऑफ कल्चर नसु मसीगी तोंगान सेमले अदुगा अखोइगी डिपार्टमेंट अखोइगी यूनिवर्सिटी दसु अखोइगी करि हाइनी डिपार्टमेंट ऑफ डांस एंड म्यूजिक हाइना लेजरिबसि दसु अखोइगी संगीतोन की मनुंग की पोट मयाम सिंसे संगीतोन करिनो संगीतोन की कानब करिनो संगीतोन सिगी मनुंग की लेरिबा मागी हेक हौरिबा मागी हौबदेने लोइबा चथरिबा परिंगसि करिनो गाइसे मसीगी सिलेबस सिंसे हापतुना अखोइगी हुजिक्ति खंगले हुजिक्सि साइ जाना तापीगी बदुमाइना नत संगीतोन से अखोइगी यूनेस्को ना इंटेंजिबल कल्चरल हेरिटेज ऑफ ह्यूमैनिटी की लिस्ट यावरिबसे तराई ने यावब नते संगीतोन सिना करी तौरिबनो संगीतोन सिना करी काना पीरिबनो सिगुंबा मियोय कांगप सिना संगीतोन सिना करी थबक तौरिबगे हाइबसे लोइना हाइदी थ्योरी देगी प्रैक्टिकल देगी पनमक येंबा लोयरा काजेदा मसिमुक फबा मसिदी यामना कानबा पोट अमनि हाइबसे खंगपदगिनि यूनेस्को ना तौरिसे अदुना सिगे मरी लेनना मोइना खंगीबा मोइना तौरिबा सिंगसे पोपतगी सिबा फावबा लोइना तौखलाबनि मसे अदुनादि करी लेरिगे हाइसे खंगपदगिनि यूनेस्को ना मसा खंगतना चिति इंटेंजिबल कल्चर एंड हेरिटेज ऑफ ह्यूमैनिटीज यावरिबसे नत संगीतोन की मागी मनुंग लेरिबा मागी दर्शन मियंग वाकल फिलोसफी पुनमसिंगसे खंगे
पृथ्वी पुनमंगना खंगबा हौराबने अदुना होजिक्ति अखोई संगीतोंदा लेरिबा हेक हौरकपदगिना लोइबा फावसिदा संगीतोन अमा तौननबा होनरकपदगिना लोइबा फावसिदा करी करी चंगीबके हाइबसे मसी सिलेबस ता हापतना अयाम लोइना नत्रसु मसी अयाम होजिक्ति तंबा हौनरबने अदुना हानगी गुरुकुल सिस्टम दा तौबा की टाइमिंग सिददी अदुक यामना यामना फिलोसॉफी की वा अदुगी वा थोइना खरदे तुम हाय ओजाना तौबदबु मरु ओइना येइबा हाइगिबनबा हाइबा वाखलोनसिनी येइगिबा कायहंगिदनबा येइ फजना येइगिनबा मीना बालो हाइगिननबा अदुगा मागी खुद खटपदु मयक सिंगनगिबा अदु ताकपनी अदुगा हुजी अमुक म लाइबदी तोंगान तोंगान ब संगीतोंगी राग होबैना लेरिबा राग ताब हाइना लेरिबा मागी सीक्वेंस राजमेल हाइना लेरिबा तांचप मेंकुब स्वादिन बिजोय हाइना लेरिबा सिंसे करी करीनो करी याउरिबना करी तौरिबनो हाइबना सिंबकी यामना कुप्पा कनो सिंसे मसीदे हुजिकी मीरोन हानदे हंगरमदे ओजादुना रागदु येयु हारबि येबे वनी ओजा रागसि करीनो गा हाइसे हंगुबदा येइबदा हाइगो अतैदि खंजरकनी येइबसु हाइतिनि नंना पांगंदा हंगेना हाइनरमिबने हुजिक्ति मदो छात्र मने हेक चंगबगा होबगा हाइनरे ओजा राग हाइसे करी हाइनो संचार हाइसे करीनो राजमेल हाइसे करीनो हाइसे हेक्ता हाइबा होनराबनेना मसे यामने एलार्ट ओइनरे ओजासिंग ओइबदसु हुजिक्ति तराई तराई मीना ओजा ओइबा यारक्तरे मसे मनद लेरिबा तत्त मयाम सिंचे लोइना खंगबा म चंगे सिगी मतंगदा आई मरी लेनना हुजिक्ति सिगा अदुना हुजिक्ति यूनिवर्सिटी की थाक पाव मथंग मथंग लापदगी लाए अदुना खरा लेरगदी याम गालिंगदा 1975 अदुआइदुदा संगीतोनसे स्कूल खरदा ओपन तौरमे अदुदगी ओजासिंगदुना लेगिदबा मतुंगदगिदी अदुम गवर्नमेंट हाबक्तरे सिलेबस तदी लेको अदुगा तंबदी तोखरे तमगिद्रबनेबा अदुगा कुइद्रिबा हाइतारे 2015 नाइसे कुइद्रिबने अदुगा तोंगान तोंगान बा संस्थान खरा ले अकोइदा गवर्नमेंट ना एफिलिएट तौबा अदुगा कनोना अकोइ मिनिस्ट्री ऑफ कल्चर ना फुल्ली फंडेड तौबा अकोइगी खरा संस्थान खरा हाइबा तारगदी अमा यम मरुइबा अमा हाइबदी जवाहरलाल नेहरू मणिपुर डांस एकेडमी से अकोइगी संगीनाथ एकेडमी सिसु मिनिस्ट्री ऑफ कल्चर की मखादा लेबा अदुना संगीनाथ एकेडमी सिना जवाहरलाल नेहरू मणिपुर डांस एकेडमी से 100 तौरकांदा अकोइगी आ डिप्लोमा कोर्स ता सही अहुम सर्टिफिकेट कोर्स ता सही अहुम डिप्लोमा कोर्स ता सही अहुम पोस्ट डिप्लोमा कोर्स ता सही अहुम सही मापन की पोट लेरे होसी अदो मसीसु अमु अकोइना यामना खतंग नुंगाइतबा हाइ तारगदी गुरुकुल सिस्टम दा लेबा तंबगी मोंगदु ओइना तौबा हाइबगे अर्थदी अकोइना कनागुंबा मेट्रिकुलेट का मेट्रिक का इक्विवेलेंट ओहेनबा नत्रगन हायर सेकेंडरी की इक्विवेलेंट ओहेनबा नत्रग बीए की इक्विवेलेंट ओहेनबगी पोटसे मसी ओइदबा मोइ खक्तगिदी मोइगी वाखलोंददी लेजबा डिप्लोमानी मसीदी पोस्ट डिप्लोमानी नत्रग सर्टिफिकेट कोर्सनी हाइबगे दु मोइनदी हाइजबा अदुगा अतो अतोपा गवर्नमेंट की मखादा लेजबा कांगु सिंसिना पास तौरकांदा आइदी सहीउम पास तौरकांदा मसीदी बीए नि हाइरकपा सही अनि पास तौरकांदा एमए नि हाइबगी पोतु मंगुंददी लेतबा अदुना मदुदगी पास तौरगसु हुजिक्ति अकोइना एमए गा बीए की इक्विवेलेंट ओइदबनेना हुजि मणिपुर यूनिवर्सिटी दा अदुदा पास तौबदो सोमदा संगुबा मतमदा मणिपुर यूनिवर्सिटी ऑफ कल्चर दगी एमए बीए मयाम अमा लेरनेना मोइदो अमु थानरोइदोरिबा सर्टिफिकेट तु याउदबनेना संगबा याबदो अदुना अदुगी मतंगददी खतंग नुंगाइते अदुगा हान फॉर्मल एजुकेशन दी ओइरे अदुबु ओइजरगसु गुरुकुल सिस्टम दा लेरि अदुना हुजिक्ति अमु अदुगुंबा गुरुकुल सिस्टम दा लिंखचरिबा एकेडमी गवर्नमेंट डांस कॉलेज हाइना अमा लेइ मदुदसु अखोइगी हुजि हौरे संगीतोनी पोची हापा हौरमे अदुगा अखोइगी यूनिवर्सिटी ददी संगीतोनी पोससे अखोइना सुमनगी येइबा हाइननबा भावगी पोतदी लाए मरमदी मेनली अखोइना जगोइदा हेने एम्फेसिस पीबनेना पुंग की खरदी यावरे अदुगा संगीतोनी इसाइगी अदुगी अदागी मयामदुदी यावदरी यावद्रगसु मागी होल थ्योरी दुदी अखोइ कंप्लीट यावरे अतैदी यावदरी अदुमाइना होजिक्ति अयाम्बा मथंग मथंग लोइना एकेडमी की दुमाइना एकेडमी दा होजिसे
खतंग सिधरप दुमाइना लेरबनी मरमदी मोय सर्टिफिकेट तुना एनी होजी कॉलेज मणिपुर यूनिवर्सिटी की मखा एफिलेट तौदना लेरिबसे कॉलेज 78 नि मसिना करिगमा संगीतोन की पोट हांगा अदी एकाडमी दगी लापो ओजा सिंग छात्र सिंग दुना ओजा ओइबे यांग ओइदोबगी अमलाय मरमदी कॉलेज दुददी बीए ताके हरदी एमए लोइद्रदी यादबा अददे एमए ताके हरदी पीएचडी तौदे यादबगी पोट लोइना लानरमनेना एकाडमी दा पीजी लोइरसु पीएचडी तौबा यादबनेना ऑटोमेटिकली लेहुबा ताबा अदुगुंबगी नुंगाइतबा खरिदे लई अदुगा नाकल अमरोमददी हुजी असुम मयामजे लोइना उनरबनेना मोइसु वहेननबगी डायरेक्टर सिजना कन होनी अदुबु संगीत नाटक करी हाइगे हेबु अखोइगी संगीत नाटक की मखाद लेरिबे इंस्टीट्यूशन सिदी गुरु श्रीष परंपरा दो कायदनबगे अखोइना थमजबने अदुना कनागुंबा संगीत पु पामजबा कांगुना थबक तौबगी अमगी वा लेजदबा कांगू सिंह नमसे तमजनबगी तमुता अखोइदी सुम हानगी गुरुकुल सिस्टम दी कायहंदबा को अदुगा फॉर्मल एजुकेशन की मौंगददी चटलाबा अदुगुंबा मखल अमोइना आइदी गुरुकुल सिस्टम हायरगदे अखोइ गसाइगी हेक्टा तौबदी नतबा मासु पेरट अमा ओइनदी चटलाबा अदुगा तंबगी खोटबगी मौंगददी गुरुकुल का याम नक्सनबगी पोटो जवाहरलाल नेहरू मणिपुर डांस एकेडमी ददी ओइरी अदुगा गवर्नमेंट डांस कॉलेज तसु मदुगी पोटो दुम तोई अदुमाना प्रोजेक्टी अमु सिकी मणिपुर यूनिवर्सिटी कल्चर की मखादा हिंदुस्तानी म्यूजिक ता एफिलिएशन तौरतना हुजी कक्सिंग द लेरे अदुगा नट संगीतोन जगोई इसैना सिंबगी मु हापगा बिशेमपुर दसु अमा लेरे अदुगा गवर्नमेंट म्यूजिक कॉलेज सु मणिपुर यूनिवर्सिटी ऑफ कल्चर दे एफिलिएट तौदना मुसु हुजिक्ति अमु कनो अदुगी याम फॉर्मल एजुकेशन अमदा लापगी तांका अदु हुजिक्से दुम खरा खरा सुम चाखलगी हाइबा ताय अदुगा मरक सेदा आई ngसाइगी यूनेस्को ना खंग इबा तौरिबा मयाम सिंसे अखोइ अचौबा मा चैगे की मसकने हाइबदो आई मतंग कनोसिदा खजितंग सुम मयाम की नॉलेज ओय हुननबा संगीतोन तौरिबसे करी हाबियो जा लेमना हाबी नो हुई रेस्पो की पनबिरा मोजा होय याम नुंगाइने कने द कोइ तारे अमसो कोइना खंग खरा खरा इन्फॉर्म खरा दि लैबा दुगा मयाम द खंगनिंग खरा सुम लैबो जाना खरा मयक सेन खरा हाबिरम अदो यानबदा अखोइ संगीतोन सिदा तगाई फदना याउदबा यादबा तांकक हाइतारे तांकक सि तरेटनी यानबसिने अखोइना राग की सरुक हाइ राग की सरुक से काय हेबा याबा नते अदुना राग हौरी मेता अखोइना मी चंगनते अदन राग ngakani राग हाइबदु अखोइना राग हाइदि करिगुम पोट मा सागत चरिबने करिगुम मा तौरिबा पोटु बने अखोइना राग हाइरिस अदुना संगीतोन के अहम सरुक राग हाइरिसे याम मरु ओइबा पोट ओइ अदुना राग हौरिङदा कनामदा चंगबा यादे चंगबा यारोय हेना थिमनरिसिने आराम फमना मीसिना राग हौरि चंगु खिनो हेना हाइरिसे याम मरु ओइबा अदो कने कइ दौरिगे हारे कंदा निंजरिबे इष्ट देवताबुगी मूर्ति सागत चरिबने रागसे अदुना ngसाइना ममांगदि हाइग्रबनी निंजरिबे इष्ट देवतादु सागलगा अखोइगी मनदिदा कल्पतरु हाइतारे अखोइगी जत्रा सिगीदा आसनमा थमिसिदा मासे लैग्रबनी बुजा तौगुमसिदा मासे लैग्रबनी अदुना ईश्वरदु लैरबनीना अखोइना ईश्वरदु ngaknanabagidamakta अखोइना माइगै ngakpa लाई खुरुम्बा चंगे लाई बुजा तौबा चंगे मसिने अखोइना राग ताबा हाइरिसे कैसु नते माइगै ngakpa लाई खुरुमजरिनी मसी अइना उजबदा बांग्लादेश ता उरे अदुगा असम दा उरे मसीगी राग तारकपगी खुरुमबसे मसीगी खुरुमबसे बांग्लादेश ता तवी असम दा तवी मणिपुर दि मसे नट संगीतोंदा तौनदरे अदो तसेंबदी मसी कोइरुरगा खुरुमबसे कोइना मांतोपसी कोइरुरगा खुरुमबसे मसिने चुमिबनी अदुगा अमरोमदा बांग्लादेश पलादि मसी तौरिबा मणिपुरदसु अदुगा नट संगीतोन पलादि मसी तौदे मसी राजमेंदा ओइना तौवे हुजिकी सिददि तौदे अदुना सितंग खतंग खेनबा अमा लेरे मसी मतांगसे अदो माइगेंगा पलाइसे अइना साइ हे होबदगी हाइग्रबदने वैदिक की संस्कृति की पोट मयाम अमा कोइना संगीतोन सिदे याउर वैदिक की पोट मयाम अमा याउरगले अदुना वैदिक की मतमददि
juk khenabagi matungina tongan tongan ba lai singi adum hong tabana te dum hongi metai ki so dum tawdi suni akoina bedagi matamda sibune akoina bedik juk harisi bedagi matam sidadi akoina nungpokta indra na ngai haina indra devata na ngai haina nungsukta borun devata na ngai haina makha thangbadana jomaras na ngai haina lawi awang thangbadana kuber na ngai haina lawi aduna maigei ngakpa lai sing se khurum banabagi damakta ne akoina koina chalaga tawri aduna lai ama buja taw taradi adum akoi ngasi tabiri ba punamana su khangwani aikoina kanaguma brahman singna kugapi kapaga maigei mari ki kugapi kapiba tawri ba singse aikoina panchadevata tawbata maigei ngakpa lai khurum bagi tawri ba thabne madu chapchana sangiton da su buja tawbagi potu kaihande sangiton da tawri ba se chumnagi pung yeba isai sakpa cholom tawba ritual gi thabak tawriba aduga wari amasu manungda purga chaliba posak manga sina sangiton si oheli aduna maigei ngakpa laiji buja tawba loiraba matungda rajmel haina aikoina khangnariba ahum suba part se masina priti buja tawbani haidi akoigi ipa ipu singchigi buja tawjari karigumba aikoina jaigama tawba matamda tangai fadana aikoina laigidraba akoigi ipa ipu punamak singse कौधबगी थबक अखोना अंगांग ओइरिंगदा राजमेन जेरप मतम सिदा साइसेंदा चेंग थोइदिंग पैसा हापगा मांदो की माइगई मरी सिंदा लेपगा संगीतोन मयाइद चाइरमे हे अदो हुजिते मदु उगिद्रे अदुना मसिदा तौजरिबसे प्रीति बुजा तौबगी पोतु तोकरिबने अदो प्रीति बुजासी लोइरब मतुंगदा एखोइना अमु तांचप हाइना मुलाय अदुना हाइरिबा अहानबा संगीतोनगी राग हौरप मतम सिदा अखोइना राग से साबिनबगी तम बुजासी तौबिनबगी तमता अखोइना याल हानबदा कदोई लई चंदोन चंगी गंध चंदोन चंगी लई चंदोन चंग मतुंगदा वा पाना तांगा कली अदुगा फी कली मधु लोइरब मतुंगदा राग ताबसिदसु अमुक क्वा चंगकनी फी चंगकनी अमुसु खुरुमदोइने ngसाइगी माइगै ngakpa lai puja tobyu haidana अमुक सिसु पुजा मखलमनि अदुगा अमुक राजमेन की मतंग सिदसु अमुक क्वा चंगकनी फी चंगकनी बुजासु थेंखांग मंगा ने तौदोरिसि बुजा तौदोरिसि अदुना हुजिकी कनोगी तांचप लाकान सिददी महादेव बुजा तौदोरि मसी बुजासी तौरब मतुंग सिदा अमु अकोइगी मरी सुबा बुजासी लोइरब मतुंगदा मंगा सुबा बुजा तौबसिना एकोइना देवी बुजा तौरि अदना देवी बुजासी लोइरब मतुंगददी अकोइना राग हौबा राग ताबा राजमेन तांचप मेकुपसी लोइरदी अकोइना पंचदेवता बुजा तौब लोइरबनिना लुहोंगबदा ओइरदी केदौरनी बोर कैनादु पुसिल्लानी बुजा लोइरबनिना कटकदोरिबा पोची कैनादुनी बोर्डुदा बोर्डु फमल्लगा कैनादु कटकदोरि जैगा लुगुन थांबगी ओइरदी सिगी मतांगसे मखासे स्वाधीन नाइना गवे स्वाधीन सिददी मनिंग मखा तम्मबा हाइबनी सिददी रागगी पुनमक्ता यावरिबा रूल मयामदुना बाउंड तौद्रे सिददी खरा स्वाधीन ओइरे मनिंग मखा तम्मे यावद्रे अदुना इसै सप्पा पालासिना कोयत ये अमदु कोयत थम्मे पुंग येरम कामुसु पुंग से तो थम्मे पुंग सिंदु थम्मगा हुमांग सरुमसु तैथोंना रक्तना आदि करिगुंबा इसिंग थंगिंग सुमा मपांदा चल्लगा मा इसिंग थउबा खोदुबा लोइना स्वाधीनगी मतंग सिदा याय सिगुंबा स्वाधीनगी मतंग सिदा कनागुंबा अखोइना पाला अनौबा मसिनगे हैरदी मसिदा सिल्लदोइने राशेश्वरी पाला सके हैरदी सिदा राशेश्वरी पाला इसे सहनगरदोइने अदुना अहोरात्र हाइदना अहिंग अमगा नुंथिन अमगा पुन्ना तौदुरिबा कुमैदु ओइतारदी पाला निपान लेपतोइने मसी हेलोरगा पाला अममुक सिंदोइने जे पुंग अहुम सकदोरिनी
ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯨꯛ ꯄꯂꯥ ꯑꯃ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯔꯒ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯐꯥꯎꯁꯦ ꯄꯂꯥ ꯅꯤꯄꯥꯟꯅ ꯁꯛꯀꯗꯣꯔꯤꯅꯤ ꯑꯗꯨꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯍꯣꯔꯥꯇ꯭ꯔ ꯍꯥꯏꯅ ꯀꯧꯏ ꯑꯍꯣꯔꯥꯇ꯭ꯔꯁꯦ ꯀꯅꯥꯒ ꯃꯔꯨ ꯈꯔ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯨ ꯑꯁꯇꯀꯥꯜꯒ ꯃꯔꯤ ꯂꯩꯅꯩ ꯃꯥꯁꯦ ꯑꯍꯣꯔꯥꯇ꯭ꯔ ꯇꯧꯔꯗꯤ ꯄꯨꯡ ꯑꯁꯨꯛ ꯇꯧꯔꯗꯤ ꯄ꯭ꯔꯥꯞꯇꯗ ꯃꯩꯗꯥꯟꯗꯗ ꯑꯄꯔꯥꯟꯗꯗ ꯁꯤ ꯇꯧꯒꯗꯧꯅꯤ ꯁꯤ ꯁꯛꯀꯗꯧꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯁ꯭ꯋꯥꯙꯤꯟꯁꯤꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯗꯤ ꯕꯣꯔ ꯀꯅꯥ ꯂꯩꯔꯅꯤ ꯅꯥꯍꯨꯠꯄꯒꯤ ꯑꯣꯏꯔꯗꯤ ꯑꯉꯥꯡꯗꯣ ꯄꯨꯁꯤꯜꯂꯅꯤ ꯂꯨꯒꯨꯟ ꯊꯥꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯉꯥꯡꯗꯣ ꯄꯨꯁꯤꯜꯂꯅꯤ ꯒꯧꯔ ꯂꯤꯂꯥ ꯁꯥꯟꯅꯗꯧ ꯑꯣꯏꯔꯗꯤ ꯁꯤꯗ ꯒꯧꯔ ꯂꯤꯂꯥ ꯁꯥꯟꯅꯈ꯭ꯔꯅꯤ ꯑꯗꯒꯤ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯒꯦ ꯍꯥꯏꯔꯗꯤ ꯁꯤꯗꯒꯤ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯈ꯭ꯔꯅꯤ ꯕꯨꯖꯥ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯔꯥꯁ ꯂꯤꯂꯥꯁꯦ ꯀꯠꯅꯅꯕ ꯄꯣꯠ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯥꯏꯅꯗꯦ ꯔꯥꯁ ꯂꯤꯂꯥ ꯀꯠꯄ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯁꯤꯗꯤ ꯀꯤꯔꯇꯣꯟꯒꯤ ꯃꯁꯛ ꯑꯣꯏꯔꯕꯅꯤ ꯃꯗꯨꯅ ꯃꯃꯥꯡꯗ ꯇꯧꯔꯤꯕꯗꯨꯅ ꯁꯪꯀꯤꯔꯇꯣꯟꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯛꯏꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯀꯤꯔꯇꯣꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯗꯨꯅꯤ ꯑꯩ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯀꯤꯔꯇꯣꯟ ꯀꯠꯀꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯀꯠꯄꯗꯨꯅꯤ ꯀꯠꯀꯗꯧꯔꯤꯁꯤ ꯕꯨꯖꯥꯗꯨ ꯂꯣꯏꯔꯀꯥꯟꯗ ꯍꯦꯛꯇ ꯂꯦꯞꯇꯅ ꯁꯪꯒꯤꯇꯣꯟ 7-9 ꯀꯠꯂꯤꯁꯦ ꯀꯤꯔꯇꯣꯟ ꯉꯥꯛꯇ ꯑꯣꯏꯔꯗꯧꯅꯤ ꯑꯗꯨꯅ ꯃꯁꯤ ꯀꯤꯔꯇꯣꯟ ꯀꯠꯄ ꯍꯥꯏꯔꯅꯤ ꯃꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯇꯪ ꯃꯇꯪ ꯁꯛꯇꯨꯅ ꯂꯣꯏꯔꯀꯥꯟꯁꯤꯗ ꯏꯔꯣꯏ ꯂꯣꯏꯕꯗ ꯕꯤꯖꯣꯏ ꯍꯥꯏꯅ ꯂꯥꯛꯑꯦ ꯕꯤꯖꯣꯏ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯧꯈꯠꯂꯨꯕ ꯂꯥꯏ ꯏꯄꯥ ꯏꯄꯨ ꯀꯧꯈꯠꯂꯨꯕ ꯃꯩꯒꯩ ꯉꯥꯛꯄ ꯂꯥꯏ ꯀꯧꯔꯨꯕ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯏꯁꯇ ꯗꯦꯕꯇꯥ ꯄꯨꯈꯠꯆꯔꯨꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯕꯤꯁꯥꯔꯖꯟ ꯇꯧꯍꯟꯈ꯭ꯔꯕꯅꯤ ꯆꯠꯍꯟꯈ꯭ꯔꯕꯅꯤ ꯕꯤꯖꯣꯏꯁꯤꯗ ꯑꯗꯨꯅ ꯕꯤꯖꯣꯏ ꯌꯩꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯁꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯁꯪꯒꯤꯇꯣꯟ ꯁꯪꯒꯤꯇꯣꯟꯒꯤꯗꯃꯛꯇ ꯈꯟꯖꯕ ꯃꯥꯟꯗꯣꯞꯇꯗꯤ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯤꯕ ꯃꯤꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯪꯒꯤꯇꯣꯟꯁꯤ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯟꯗꯣꯞ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯁꯛꯏꯕ ꯏꯁꯩꯗꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯄꯌꯥ ꯊꯣꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕꯁꯦ ꯁꯤꯗꯣꯛꯄ ꯍꯧꯔꯤꯕꯅꯤ ꯑꯗꯣ ꯂꯣꯏꯍꯧꯗꯕꯗꯨꯗꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯂꯣꯏꯍꯟꯈꯤꯕ ꯌꯥꯔꯦ ꯂꯣꯏꯈꯤꯕꯒ ꯂꯧꯊꯣꯛꯍꯧꯗ꯭ꯔꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯃꯥꯟꯗꯣꯞꯇꯨ ꯁꯪꯒꯤꯇꯣꯟꯗꯨ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯁꯪꯒꯤꯇꯣꯟꯗꯨ ꯂꯣꯏꯔꯕꯅꯤꯅ ꯂꯧꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯕꯤꯖꯣꯏ ꯂꯧꯔꯒ ꯑꯃꯨꯛ ꯖꯇ꯭ꯔꯥꯁꯤ ꯐꯨꯛꯄ ꯇꯥꯔꯛꯑꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯑꯥꯗ ꯄꯌꯥ ꯊꯣꯛꯎ ꯀꯥꯏꯅ ꯊꯣꯛꯂꯤꯁꯦ ꯁꯤꯗꯣꯛꯄ ꯍꯧꯕꯒꯤ ꯄꯣꯠꯁꯛꯇꯨ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯁꯪꯒꯤꯇꯣꯟꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯅꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯁꯇ꯭ꯔꯗꯗꯤ ꯏꯚꯟ ꯅꯥꯇ ꯁꯥꯁꯇ꯭ꯔꯗꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯚꯦꯗ ꯃꯔꯤꯗꯨꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯧꯈꯠꯂꯕ ꯅꯥꯇ ꯁꯥꯁꯇ꯭ꯔꯗꯗꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯅꯥꯇ ꯁꯥꯁꯇ꯭ꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯖꯝꯕꯨꯗꯤꯞꯇ ꯂꯩꯔꯤꯕ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯥꯁꯇ꯭ꯔ ꯍꯥꯏꯅꯕ ꯂꯩ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯁꯩ ꯑꯣꯏꯔꯣ ꯄꯨꯡ ꯑꯣꯏꯔꯣ ꯁꯪꯀꯤꯔꯇꯣꯟ ꯑꯣꯏꯔꯣ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯑꯣꯏꯔꯣ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯅꯥꯇ ꯁꯥꯁꯇ꯭ꯔꯗ ꯌꯥꯎꯗꯕ ꯂꯩꯇꯦ ꯃꯥꯟꯗꯣꯞ ꯈꯟꯕꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯏ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯏ ꯏꯁꯩꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯏ ꯄꯨꯡꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯔꯤ ꯁꯝ ꯁꯝꯅ ꯅꯥꯇ ꯁꯥꯁꯇ꯭ꯔ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯆꯦꯞꯇꯔꯁꯦ 36 ꯆꯦꯞꯇꯔꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯜꯒꯤ ꯁꯔꯨꯛꯁꯦ 31st ꯆꯦꯞꯇꯔꯁꯦ ꯇꯥꯜ ꯑꯙ꯭ꯌꯥꯏ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤꯗ ꯄꯤꯔꯤꯕ ꯃꯁꯛꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯥꯎꯈ꯭ꯔꯦ ꯄꯨꯡ ꯍꯥꯏꯔꯁꯨ ꯄꯨꯡꯒꯤ ꯃꯈꯜ ꯍꯥꯏꯗꯦ ꯀꯣꯇꯥꯟ ꯍꯥꯏꯔꯁꯨ ꯀꯣꯇꯥꯟꯒꯤ ꯐꯤꯖꯦꯠ ꯍꯥꯏꯔꯁꯨ ꯐꯤꯖꯦꯠꯀꯤ ꯑꯉꯛꯄ ꯐꯪꯅ ꯀꯨꯞꯅ ꯏꯈ꯭ꯔꯦ ꯃꯥꯃꯨꯛ ꯀꯨꯞꯄ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯃꯗꯨꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯗꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯒꯗꯒꯦ ꯏꯚꯟ ꯃꯥꯟꯗꯣꯞ ꯈꯟꯕ ꯍꯥꯏꯔꯁꯦ ꯃꯥꯟꯗꯣꯞ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯥꯇ ꯁꯥꯁꯇ꯭ꯔꯗ ꯌꯥꯎꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯐꯪꯉꯣꯏ ꯍꯧꯖꯤꯛ ꯕꯦꯡꯒꯣꯜꯗ ꯃꯟꯃꯣꯍꯟ ꯘꯣꯁꯅ ꯅꯥꯇ ꯁꯥꯁꯇ꯭ꯔꯁꯦ ꯍꯟꯗꯣꯛꯏ ꯃꯤꯒꯤ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜꯅ ꯃꯥꯟꯗꯣꯞ ꯍꯥꯏꯅ ꯌꯥꯎꯖꯕꯗꯣ ꯃꯥꯅ ꯅꯥꯇ ꯁꯥꯂꯥ ꯍꯥꯏꯅ ꯍꯜꯂꯦ ꯑꯥꯔꯊꯗꯣ ꯅꯥꯇ ꯁꯥꯂꯥ ꯍꯥꯏꯅ ꯑꯥꯔꯊ ꯍꯜꯂꯦ ꯃꯗꯨ ꯃꯅꯤꯄꯨꯔꯗ ꯁꯨꯔꯆꯥꯟ ꯁꯔꯃꯅ ꯅꯥꯇ ꯁꯥꯁꯇ꯭ꯔꯁꯦ ꯃꯥꯅꯁꯨ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯃꯥꯟꯗꯣꯞ ꯍꯥꯏꯅ ꯍꯟꯗ꯭ꯔꯦ ꯃꯥꯅ ꯄꯥꯕ ꯂꯥꯏꯔꯤꯛꯇꯨ ꯕꯦꯡꯒꯣꯂꯤꯒꯤ ꯂꯥꯏꯔꯤꯛꯇ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯅꯥꯇ ꯁꯥꯂꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯜꯂꯦ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯑꯣꯔꯤꯖꯤꯅꯦꯜ ꯇꯦꯛꯁꯇ ꯃꯥꯟꯗꯣꯞ ꯍꯥꯏꯅ ꯂꯩꯖꯕꯅꯤ ꯉꯁꯤꯃ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯑꯣꯗꯤꯕꯥꯁꯀ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯇ ꯊꯤꯕ ꯐꯪꯒꯗꯧꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯁꯪꯒꯤꯇꯣꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯗꯤꯕꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯁꯤꯗ ꯃꯥꯟꯗꯣꯞꯇꯣ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯌꯩꯒꯗꯧꯔꯤꯕ ꯄꯨꯡ ꯀꯣꯔꯇꯥꯟ
पुनमसिंगदो अखोइना बुझा तौरगा हयेंजे टेक्ता खाइदनबगी तौननबगीदमता अदुगा अखोइना हाना एडवांस पार्टी हाइबा तारे ओधिवास तौरिसे लाइदु लेंजिल्लाना लेइरे हैना अदुना कनागुम्बा अहल लमनसिंगना ओधिवास तौरगदी ईश्वर लेरकांदा अइना चा थक्तुना नुंगाइना लेथोकपदो अइ याबा नते अइदी सत्कर्मा अफबा थबकिदमक्ता अइ तौगनी ईश्वर ममांगदा अइना चाबा थक्पा अइ लेपनी हैदन चरा हेलगा लेनरिबनी अदुगदमक्तनी ईश्वर लेरबनेना अइना मदुदा लांगना खोतना करिगी अमु मथौ तारिबनो ईश्वरगी नमक्ता अइना तौजरिबदो माही फौजनबगिदमक्ता ईश्वरगी सेवादो अइ पेना तौजनबा अइना मा चादा थक्तना अहिंगु चरा हेलगा नोंगालगा संगतोंदो यावरिबनी अदुगदमक्तनी ओजा सिंसिना तौरिबनी अदुना बिजोई हाइबसिददी संगीतोन लोइरे अदुना चपचाना अखोइना मई थारगा बुजा तौरिबगी पोसक्तो संगीतो लोइना अवतार ओइरबनी चपचाना मदु कायहनदे पोचे मौंग अमा नत्रगा मौंग अमदो होंदोकनी मई थारगा बुजा तौरिबदसु पुरोहितकी सरुक्तो इसै सकपदुनी अदुगा अखोइगी तंतधार हाइतारे अखोइगी चेंग थोइदिंग घी हैरिबदो तंतधारदो पुंग येबनी ओइरिबनी अदुना अदुगा सोम नाकंदा मई हौरिबदुगी कनोदा वांगोम थंबदा लेरिबदुना ब्रह्मा लेये हैने खली ब्रह्मादो अखोइना इसै सकपना सलैबदुगी खुमिबा दुहादो लेये हैने अखोइना लौरिने मसे कैसु कायदे अदुना संगीतोनगी मयाइदे कोइना चपा याबसे कनाना याय हायरकांसिदा पुंग येबनी याय अदो जैगेदसु हगत हगा सिंग सेमगेरसु कैनोमा लौरिगे हासु चथोक चसिन याबसे साइगे होत्री पीरिबा तंत्रधार पीरिबा नुपादो मदु खतना हाइति माना अदु स्वाहा स्वाहा हायरकांदा सेंग हापिबा थोइदिंग हापिबा घी हैरिबदो मदु खतना याय तोपदि यादे मदु चपचाना संगीतोन मसिग मसक्ति चपचाना यावरिबनी अदु सिगुम्बा मयाम सिंगसिगी अर्थ मयाम सिंगसे यूनेस्को न मसक खंगे मसिदी मांगहनबा यादे अदुगा यामना नुंगाइबा वा मसो अइ मसिदंग तंग पल्लंगी गसी मयाम हाइरिसिदा करिनो हारकांदा अखोइगी नट संगीतोनगी दा अखोइना ngasi yairiba ai tangi matangda da du yamna di hairaroi adubu aina masi khachitang palagadi agonda tatang mayam du khara haina information hayeng tung koine ni sigim karigumba tanja phangdana wangang bagi karigumba khutong chaba phangagadi kanagumba singna any question hang pada amuke hena nungaina na bagi pot amak khagaina ngasi gi wene sum introduce to ke to jaram ke samsamna aikoina nata shastra da haitare nata shastra is dai na sahajagre aikoina ngasi tawriba sangiton da hainariba pot punamang sing se nata shastra da oina yawba ngaktani aikoina raga hoba haise nata shastra da de aikoina maitai gi aikoina tasengbadi aina nata shastra paluraga nata shastra da gi lawbra hairadi lawi lawrasu kulawdo amale ahansing aikoigi saiba radha krishna gi sai bise maitai gi natte aikoina poloi gi seliba phi ronda masak sariba mayam dingdo maitai ne sabam tanatte rani phi haina tawribagi muga gi tawri tu maitai na to amata natte punamak tu lawru da su maitai gi de aikoigi oi homa madai no no na semba hansing sidi khoimu gumbane moromda athum ba lahi mayam do tongan ba lahi mayam do lawru daga aikoigi oi ba khohi ama semjabani hanjina tawramise aduna shastra degi mayam ama lawri shastra dugi poto sidala kanda akoigi oi ba lon da aikoigi oi ba pota artha halaga meaning ama dum tholaga sijine aduna shastra da raga se bardhamana haina lei raga tawa se layam tarita haina lei jai rajmen je panika haina lei jai aduna tanchap me ku bhai se ekanga haina lei jaba pone aduna aikoina raga ho se maside yeiri ba tan se masina natradi raga ho ba yate adana raga karigumba muti ma sagar lakke di raga gi pochini yei gadoni raga gi pungon se masini yei gadoni adu pola ma hata pungola ma hata yesilaga raga oibra haibadi nateba raga si yeina bagi magi system ma lei akoi yalan bada chitra bartika dakshina marga si yeira di raga oiduni aduna masigi pochi yeidraga di raga to mu oite adu mai tawna masigi yei du mayam sing se
मसे शास्त्रददि ममिंग तंगायरग लेहौरबने अदुगा इंडिया पुनमना इंडिया की पंडित पुनमना स्कॉलर पुनमना नाथ शास्त्र लेरिबा तान पुनमसिंगसे ऑल इंडिया द थीबा फंगद्रे लेत्रे सुमनगी ममिंग खक्तंग नायरे हायरबने अदुगुंबा हायरबा तान मयाम सिंगसे ngasiदी अखोगी नट संगीतोन सिदा लोइना फंगबगी वानी अदुना नट संगीतोन सिदगी हौरकांदा अखोगी इंडिया की ओइना मांगरिबा तान पुनमसिंगसे अमुक हन्ना रिवाइव तौरके हायरबदी मणिपुर की नट संगीतोन असिना इंडिया पुममक्तदा मांगरबा तान पुनमक्तो मणिपुर की नट संगीतोन दा लेगी हायबसे अखोइना पृथ्वी की हायतारे इंडिया की मियाम ममांगदा मसे पुथोक अगदी पृथ्वी पुनमना इंडिया की मिपुं खुदिमना हराउनबा मसक मा सोइदना ओइरकनी अदुगा मसिदा थवाय यावबा कनागुम्बा छात्रसिंग लागदी मसीगी पोचे अखोगी इंडिया दा दिल्ली दा बॉम्बे दा हैदराबाद दा एनी इंडिया के अचो अचो मफम सिंगदा अखोइना यैरा कांदा मसी यैना प्रेजेंट तौर कांदा अखोइना यैरिबा पोसे के एक्सप्लेनेशन सिंगसे मयाम पुनमुक्त खंगंदना भरमाना कायबदु सिनी नाथ शास्त्र दा यावरिबा भरमाना कायदु सिनी नाथ शास्त्र दा यैरिबा लयन तरीका हायबदु सिनी नाथ शास्त्र दा यैरिबा पानी कायबदु सिनी एंकांग कायबदु सिनी हायबने सिंबकी पोट मयाम सिंगसे पुथो अगदी अखोगी मणिपुर नट संगीतन से इंडिया पुनमंगना नट संगीतन से थीब सोइदन नुमदि लाक्तिनी हायबो वाफम से इ थमजनी अदो मदुगी दमक्ता मणिपुर से याम साथोचनिंगाय ओय मरमदि आइना ngसाय हाइजरिबसे करिगिदमक्तना नाथ शास्त्र की पोत मणिपुर दा यौरि इबनो हायरा अगदी 15th century 15 16 century सिददी इंडिया पुंबसे अयाम्बा मुस्लिम ने डोमिनेट तौरे थुगाय गरबने लोना लाई पुनमक थुगाय गरबने मदुदा थवाई ननब चेलपा मकोइना पाइजरम्बा खंजरम नॉलेज पुनमक ला कांसेदा मदुगी मफमदो मणिपुरदा लाअंबा मणिपुरदगी मथंग मथंग फावदना म्यांमारदा थाईलैंडदा मथंग मथंग चटनखिबा मयामदो मदु हिस्ट्री की पोट येंगाकसो अखोइना तुम खंगी अखोइना तुम तौई अदुना लैरंबा अफावबा स्कॉलर मयामदु लाखांदा मखोइगी ओइबा पोट मयामसिंदो पुसिल अगसु अखोइगु हानागे लैजरिबा अखोइगी नीति नियम मयामबा इसाइगी ओइसु अखोइगी ओइबा सक्चरिबा खुलंग इसाइगी मयाम अमा पेनागी मयाम सहेक मयामदो मदुगा पुलप जिंगरागा सायना लही मयाम पुंजिलगा खोई सिरमदुमाइना मयाम से पुंजिलगा अखोइगी ओइबा खोई म सिरमने अदु खोई से लई अमा खक्तगी नतेबा लई मयाम की पुंजिलगा सेमगी खोई दुमाइना संगीतोंदसु अदुगुंबा मचाक मयाम पुंजिलगा सेमगरबने अदुना सेमजरकसु ngसाइगी अमममदगी मसक नाइबा पोट मयाम सिंगदो अखोइना अइना ngसा हाइजगिबदु मम तमचा ताना अममम नैनद्रगदी मसे खंगबदा यामना लुगदबा पोटी ओइबा अदुना मसी नैनबददी अचौबा नोमा चंगी अमममद ओइना ओदिवास करिनो पूर्वरंग करिनो महाजैग करिनो अदेदगी वैष्णव धोरोन करिनो गायबसे अमममद नैनरा कांददी दुम मयक सेंगदबा अदुना आई वाफम खरसी सुम थमजगे एनी क्वेश्चन लेरकसु ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯣꯖꯥꯅ ꯇꯦꯟꯂꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯧꯕꯕꯨꯗꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯅꯤꯄꯨꯔꯗ नट संकीर्तन की सकलोन सी पूरा कनोथगी अखोई मैतई खक्तगी नतब ऑल ओवर इंडिया दगी मयामदगी चंगसलक्प कनो तुंगजलगा पुथोरक्प आर्ट फॉर्म अमा ओइबना ngasiदी पृथ्वी पुम हाइतारे asi sandoरे अदैदी यूनेस्को न सखंगबिरे अदुगा लोनना नुआइबा हाइगद्रा अखोईगी कनोसी पावमना मतम ममा चाही 15 कुनगी ममांगदा अखोइना बांग्लादेशदा लेरिङैदा नहारोन सिंगसे खरा तमखत्पा वाटनरुरे अखोई संगीतोनगी पुंग इसै नत्रगना कनो तौबसी अखोई चर्चा तौबा नत्रगना अखोई प्रैक्टिशनर्स अखोई अहलमननि तौरंबा नहारोन सिगी खरा हैनदब नत्रगना सिगी थवैना कनो सि तौरम
ꯑꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤ 5-10ꯁꯤꯒꯗꯤ within this 2020ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ 20ꯒꯤ ꯃꯇꯨꯡꯗꯗꯤ not only ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯕ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗꯁꯨ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯁꯥꯝꯗꯤ ꯃꯌꯥꯝꯅꯤꯅ ꯃꯁꯥꯒꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯀꯩꯅꯣ PhD ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯥꯖꯃꯅꯤꯁꯨ ꯂꯩꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯁꯨꯃꯥꯏꯅ ꯑꯁꯥꯝꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯂꯣꯟ ꯉꯥꯛꯅ ꯆꯠꯄ ꯉꯝꯃꯤ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯑꯣꯏꯔꯝꯕꯁꯤꯡꯁꯨ ꯌꯥꯝ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯨꯝꯕ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝꯕꯗꯗꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯈꯔ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯄꯔꯝꯄꯔꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯇꯝꯃꯒ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯅꯥꯏꯅ ꯁꯦꯟꯇꯔ ꯅꯥꯏꯅ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯂꯩꯇꯕꯅ ꯉꯁꯥꯏ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯥꯝꯅꯕꯁꯤ ꯈꯔ ꯋꯥꯠꯂꯛꯄ ꯀꯩꯅꯣꯁꯤ ꯃꯇꯝ ꯑꯃ ꯑꯗꯨ ꯍꯧꯖꯤꯛ 5-10ꯁꯤꯒꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯍꯣꯡꯉꯦ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯜ ꯍꯧꯖꯤꯛꯀꯤ 20+ ꯆꯍꯤ 15ꯗꯒꯤꯅ 15ꯒꯤ ꯃꯅꯨꯡꯁꯤꯒꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯂꯥꯛꯅ ꯇꯝꯕꯤꯕꯒꯤ ꯀꯩꯅꯣꯁꯤ ꯋꯥꯔꯛꯁꯣꯞ ꯑꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯦꯃꯤꯅꯥꯔ ꯑꯣꯏꯅ ꯇꯧꯕ ꯏꯚꯦꯟ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯆꯠꯅ ꯇꯝꯕꯁꯨ ꯌꯥꯎꯔꯦ ꯇꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯒꯨꯔꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯃꯁꯨꯡ ꯃ꯭ꯌꯨꯖꯤꯛꯇ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯅ ꯇꯝꯃꯛꯄ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯑꯦ ꯑꯣꯖꯥꯒꯁꯨ ꯁꯨꯝ ꯈꯪꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯜꯀꯇꯥꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯁꯨꯝ ꯄꯨꯡ ꯏꯁꯩ ꯑꯣꯏꯅ ꯇꯧꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯦ ꯊꯦꯡꯛ ꯌꯨ ꯖꯒꯟ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯖꯒꯟꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯄꯨꯔꯛꯄꯒꯤ ꯃꯔꯝꯗꯤ ꯁꯪꯒꯤꯇꯟ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ ꯏꯁꯩꯒꯤ ꯀꯩꯅꯣꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯥꯟꯊꯣꯛꯅ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯏꯚꯦꯟ ꯑꯩꯈꯣꯏ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯂꯥꯟꯊꯣꯛꯅ ꯚꯥꯔꯠ ꯎꯄꯃꯍꯥꯗꯦꯁ ꯑꯩꯈꯣꯏ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥ ꯂꯥꯟꯊꯣꯛꯅ ꯉꯁꯤꯒꯤ ꯌꯨꯔꯣꯞ ꯑꯃꯦꯔꯤꯀꯥꯗꯁꯨ ꯌꯧꯔꯛꯏ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯉꯩꯗꯗꯤ ꯁꯨꯝ ꯄꯥꯔꯐꯣꯝ ꯇꯧꯕꯇ ꯑꯣꯏꯅ ꯂꯥꯛꯏ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯂꯥꯛꯑꯝꯃꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯄꯨꯔꯥ ꯑꯁꯥꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯄꯥꯔꯐꯣꯝ ꯇꯧꯅꯇ ꯂꯥꯛꯄ ꯄꯥꯔꯐꯣꯝꯒꯤ ꯑꯣꯏꯅ ꯊꯥ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯁꯞꯇꯥ ꯆꯌꯣꯜ ꯑꯃꯒꯤ ꯅꯠꯇ꯭ꯔꯒꯅ 3 days 4 daysꯀꯤ ꯂꯥꯛꯑꯝꯕ ꯍꯧꯖꯤꯛꯇꯤ ꯁꯤꯗꯩꯁꯤꯗ ꯂꯩꯊꯔꯒ ꯊꯥꯡꯉꯩ ꯁꯦꯡꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯒꯤ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯀꯥꯗꯃꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇꯔꯒꯤ ꯃꯑꯣꯡꯗ ꯈꯔ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯝꯈꯠꯅꯕ ꯍꯧꯒꯠꯅꯔꯛꯑꯦ ꯇꯣ ꯑꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯒꯤ ꯃꯅꯨꯡꯗ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝ ꯃꯥꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯃꯅꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥꯒꯤ ꯅꯠꯇꯕ ꯑꯁꯤꯗꯩꯁꯤꯗ ꯁꯟꯗꯣꯔꯛꯄ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯒꯟꯅꯁꯨ ꯈꯔ ꯍꯦꯟꯅ ꯍꯥꯏꯕꯤꯅꯤ ꯑꯣꯖꯥ ꯒꯨꯔꯨ ꯀꯩꯅꯣꯁꯨ ꯂꯩ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯃꯅꯤꯁꯨ ꯂꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯦꯡꯒꯣꯜꯗꯒꯤ ꯂꯥꯛꯄ ꯀꯩꯅꯣꯗ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩ ꯑꯩꯈꯣꯏ ꯁꯨꯍꯤꯅꯤ ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ 3-4ꯗꯤ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯅꯖꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩꯁꯨ ꯑꯣꯏꯕꯅꯤꯅ ꯈꯔ ꯅꯛꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝ ꯂꯥꯛꯏ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝ ꯊꯦꯡꯛ ꯌꯨ ꯈꯖꯤꯛꯇꯪ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯦ ꯑꯩ ꯀꯩꯅꯣꯁꯤꯗ ꯑꯣꯖꯥꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯒꯁꯨ ꯋꯥꯔꯦ ꯑꯩ ꯁꯨꯝ ꯌꯦꯡꯕ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯉꯥꯡꯉꯛꯄꯅꯦꯗꯣ ꯑꯣꯖꯥꯁꯨ ꯈꯔ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅ ꯖꯒꯟꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯑꯩ ꯁꯨꯝ ꯍꯥꯏꯗꯣꯛꯆꯒꯦ ꯖꯒꯟꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯁ꯭ꯇꯦꯖꯇ ꯄꯨꯈꯠꯆꯔꯛꯀꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁ꯭ꯂꯥꯏꯗ ꯑꯃ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯛꯄ ꯃꯍꯥꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯣꯛꯆꯕ ꯑꯣꯏꯔꯒꯁꯨ ꯃꯔꯨꯑꯣꯏꯅ ꯀꯜꯀꯇꯥ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩ ꯃꯔꯨꯑꯣꯏꯅ ꯄꯨꯡꯗ ꯀꯩꯅꯣ ꯂꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯀꯜꯀꯇꯥ ꯑꯃꯗꯤ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯁꯨꯝ ꯌꯥꯎꯔꯛꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯇꯧꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯥꯛꯑꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯕꯦꯡꯒꯣꯂꯤ ꯃꯔꯨꯑꯣꯏꯅ ꯕꯦꯡꯒꯣꯂꯤꯅ ꯌꯥꯝꯅ ꯇꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯃꯁꯤꯡ ꯂꯤꯛꯄꯅꯤꯅ ꯕꯦꯡꯒꯣꯂꯤꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯃꯥꯁꯤ ꯑꯣꯖꯥ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯀꯥꯗꯃꯤ ꯑꯣꯏꯅ ꯂꯩ ꯑꯗꯨꯗꯩꯗꯨꯗ ꯄꯔꯐꯣꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯤꯆꯤꯡꯁꯨ ꯄꯤꯅ ꯃꯥꯁꯤ ꯑꯣꯖꯥ ꯑꯣꯏꯅꯁꯨ ꯂꯩꯔꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯇꯤꯝ ꯑꯃꯁꯨ ꯁꯦꯝꯒꯠꯂꯒ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯏꯚꯦꯟꯁꯤꯡꯁꯤꯗ ꯁꯔꯨꯛ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯟ ꯏꯁꯇ꯭ꯔꯤꯝ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯑꯇꯩ ꯏꯁꯇꯦꯠꯇꯁꯨ ꯄꯥꯡꯊꯣꯛꯄ ꯀꯩꯅꯣꯁꯤꯡꯗꯁꯨ ꯃꯍꯥꯛꯁꯦ ꯑꯁꯨꯝ ꯄꯔꯐꯣꯝ ꯇꯧꯔꯤ ꯇꯣ ꯊꯦꯡꯛ ꯌꯨ ꯖꯒꯟ ꯁꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯖꯒꯟꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯖꯒꯟ
ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯄꯨꯡꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯁꯥꯎꯟꯁꯤ ꯈꯔꯗꯤ ꯁꯣꯜꯂꯦ ꯖꯒꯟꯒꯤ ꯁꯥꯎꯟꯁꯦ ꯁꯥꯎꯟꯁꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯥꯎꯟꯁꯤ ꯈꯔ ꯁꯥꯎꯟ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤꯁꯤ ꯑꯣꯀꯦ ꯁꯥꯎꯟꯁꯤ ꯃꯊꯪ ꯀꯩꯅꯣꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯅꯣ ꯁꯥꯎꯟꯁꯤ ꯌꯥꯗ꯭ꯔꯦ ꯇꯣ ꯖꯒꯟꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯁ꯭ꯂꯥꯏꯠ ꯁꯣ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯈꯔ ꯄꯨꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤ ꯃꯔꯛꯇꯅꯤ ꯃꯥꯅ ꯀꯩꯅꯣ ꯖꯒꯣꯏ ꯏꯁꯩ ꯑꯣꯏꯅ ꯇꯧꯕꯁꯦ ꯑꯗꯨ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯖꯒꯟꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯊꯣꯏꯕꯁꯨ ꯁꯨꯝ ꯈꯔ ꯈꯪꯕꯤꯔꯝꯒꯅꯤ ꯑꯣꯖꯥꯁꯨ ꯁꯨꯝ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩ ꯖꯒꯟ ꯑꯣꯏꯔꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏ ꯏꯁꯩꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯁꯤꯒꯩꯁꯤꯒꯁꯨ ꯃꯥꯛꯁꯤ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯆꯥꯎꯔꯛꯄ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯡꯗꯁꯨ ꯇꯝꯕꯤꯕꯁꯤ ꯁꯨꯝ ꯌꯥꯎꯔꯤ ꯇꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤ ꯈꯔ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥꯗꯒꯤꯁꯨ ꯈꯔ ꯇꯥꯁ ꯑꯣꯖꯥ ꯊꯣꯏꯕꯗꯒꯤ ꯑꯣꯏꯅ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯒ ꯀꯩꯅꯣꯁꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯖꯒꯟꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯗ ꯑꯃꯈꯛ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯁꯨꯝ ꯁꯔꯨꯛ ꯌꯥꯔꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯣꯀꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯃꯦꯏꯟ ꯀꯩꯅꯣ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯖꯒꯣꯏ ꯏꯁꯩꯒꯤ ꯄꯔꯐꯣꯔꯝ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯖꯒꯟꯒꯤ ꯁꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯌꯥꯗꯕꯅ ꯃꯥꯏꯁꯦ ꯈꯔ ꯁꯣꯝꯗ ꯁꯦꯝꯕꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯗꯤ ꯂꯩ ꯀꯩꯅꯣꯁꯤ ꯁꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯁꯦꯝꯃꯤ ꯑꯣꯀꯦ ꯑꯁꯤ ꯂꯣꯏꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯈꯛꯀ ꯂꯩꯔꯤ ꯀꯩꯅꯣꯗ ꯃꯥꯒꯤꯁꯤ ꯈꯔ ꯆꯥꯎꯕꯁꯤ ꯈꯔ ꯋꯥꯠꯂꯦ ꯌꯥꯔꯗ꯭ꯔꯗꯤ Hello. ꯇꯥꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ Hello. ꯑꯣꯀꯦ Oh, okay. ꯌꯥꯔꯦ Khurumjari. ꯍꯥꯏꯕꯤꯔꯣ Ojabusu khurumjari. Manipur Mirror ge chahi manga surapagi chahi manga mapung phabagi pangthokpagi annual anniversary haidare. ꯍꯣꯏ ꯍꯣꯏ Hangdo mapung anniversary phabo iseno mapung nu khurumjari mayambo adu ꯀꯩꯅꯣꯁꯦ ꯈꯪꯗꯦ ꯁꯥꯎꯟꯁꯦ ꯇꯥꯕ꯭ꯔꯥ ꯍꯦꯜꯂꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯁꯥꯎꯟ ꯇꯥꯏ ꯈꯔꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯤ ꯕꯠ ꯋꯤ ꯀꯦꯟ ꯀꯦꯠꯆ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯕ ꯐꯪꯉꯤ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛ ꯅꯤꯛꯄꯗꯧ ꯇꯧꯕ ꯍꯣꯏ ꯈꯔꯗꯤ ꯀꯩꯅꯣ ꯑꯣꯏ ꯈꯖꯤꯛꯇꯪ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏ ꯅꯦꯠꯋꯥꯔꯛꯁꯦ ꯈꯖꯤꯛꯇꯪ ꯁꯝꯊꯤꯡ ꯔꯣꯡ ꯗꯤꯚꯥꯏꯁ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯔꯛꯇ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯇꯥꯔꯤ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯆꯍꯤ 5 ꯑꯦꯅꯤꯚꯔꯁꯥꯔꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅꯕ ꯃꯌꯥꯝ ꯀꯩꯅꯣꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯇꯩꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯀꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯖꯒ ꯑꯣꯖꯥꯕꯨꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔꯗ ꯑꯣꯏꯅ ꯂꯥꯛꯑꯁꯦ ꯑꯩ ꯁꯨꯝ ꯑꯣꯖꯥ ꯊꯣꯏꯕꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯖꯒꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯗꯥꯏꯗ ꯖꯒꯣꯏ ꯏꯁꯩ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯒ ꯄꯥꯔꯐꯣꯝ ꯇꯧꯕꯅ ꯀꯔꯝ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯇꯧꯕꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯀꯅꯥꯗꯒꯤ ꯇꯝꯃꯛꯄ ꯁꯨꯝ ꯖꯁ ꯁꯣꯔꯠ ꯕꯥꯏꯑꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯥꯅꯥꯆꯥꯒꯤ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯍꯥꯏꯅ ꯃꯥꯁꯨ ꯄꯨꯡ ꯌꯥꯝ ꯐꯖꯅ ꯄꯨꯡ ꯇꯝꯈꯠꯂꯛꯏ ꯑꯗꯩ ꯑꯇꯩꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯕꯤꯄꯥ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯕꯤꯄꯥ ꯃꯣꯏꯒꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯅ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯦ ꯃꯣꯏ ꯍꯥꯌꯔ ꯂꯦꯚꯦꯜꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯃꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯣꯏꯅ ꯑꯗꯨꯅ ꯃꯣꯏ ꯑꯆꯧꯕꯁꯤꯡꯗꯇ ꯇꯝꯕꯤꯕ ꯑꯗꯨ ꯃꯣꯏ ꯆꯍꯤ 5 ꯃꯣꯏ ꯑꯇꯩꯗꯣ ꯇꯝꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ
subject से थम्मे मणिपुरी की subject कनो है ना अकोई जगोई पुंग से जगोई की कनो से part सिमा थम्मे अदुगसु तंबिजरी अदुगा दुम अतई दी सुम program अमा लाकपदा program मपांदा performing अकोई group ओना performing दुम तौरी perform तौजरी ओजागी मयाम पुनमक्से ओजागी कृपाने अकोई ओजा सिंह अकोई ओजासु असिगा लेंबी रही पुंग ए मणिपुर दा लेरिंगे दा अयाम्बा ओजा अकोई ओजा सिगसु मिंगोइना पंजबदा अकोई ओजा थोइबा ओजा बिरमंगोल अदुगैदी अतै डांस एकेडमी दसु आई दुम रेगुलर ओइना तमजरई अदुगैदी आई पोकपदी बांग्लादेश तनी अदुगा बांग्लादेश तगी अहमबदा बांग्लादेश ता तंबा मतम दुगा आईगी मतम दुददी अखोई अहमबदा आईगा निताइंदोगा बहुसनागा अखोई धमाइदगी अखोई लेंग सिदा बांग्लादेश दा अतैदी आई अदु थोयोना तमियना तादे अकोमदा खरा तमखलगा निकुंजो अदे अखोई मथकता अखोई मामतोन सिंगाबी दे हजि लेगिद्रे नुगाइते पाउ ताबदा अदु अइना तमलकबा मतमदुगा आईदी अइना अरोइबा अखोई मैतेई दा अरोइबा पुंग तंबा ओइरा मानेना खंजरुई अदु हजि जम ता चही अमनि सिदा खरा निसिदा चही खरा सिदा ताबो जामना आई मीडिया दसु उबा फंगी अंगांगसिंग जाम अनोबा जाम तमखले अदुना जामना थमोई नुंसी दुगैदी आइसु थमोइदा हराउबा नुंगाइबा पोई फोंदोकली मोई जाम तमखलै थवाई जाउरई हाइबदुदा असी इहो मनी हाइतारे जगनी वारी मरक थतना कोई ओजा थोइबदसु अइना नुंगाइबो पाउसि तमनिंगबा गसी न्यूयॉर्क यौरे ओजा कोई सुम ओजा होइना खरा तंबीरकपा अगांगसिंग सुम मणिपुरदेसु थोलकपा अदैदी बेंगोलदगिसु लाकपा अदुगा लोइनाना कोई जगना होइगुंबा क्रिस्टल हाइब्रा अकोई केनोगी ओजा केनोगी ओजा नबगनगी ओजाना बगना असुमाइन तौना अमेरिका दा कना कना अकोई मणिपुरी डांस एंड म्यूजिक दा लैबा कना कना तंबीरी हाबगी केनो समलपा खजितंग हाइबियो हजिगा संजीव आइना माना हजि अखोइगी दुम पुंग सुमा पुंग दी जैबा नते मोइगी आइटम ओइना सुम खरा खंगजबा आइते मान खंगजबदो अदु जाम कन्ना अइना उबदा अइना थेंगनजबदा संजीव सिमा जाम कन्ना हजि होनरी मा अदुगैदी हाना अखोइगी इथकता लेरिबा सुइनी रॉय अदे अखोइ ओजाना बगना इचे इंद्रानी अदुगैदी कृष्ण कौली अतैसु सुम होनरी मोइसु मोइ ngamjaba अदु जाम कन्न होनबदा संजीव सिमदी पनिंगी मा मैतेगी अयामबदा माना खंगजबदो जाम कन्न पाकना संदोई हैना खल्ले अमेरिका हना स्टेट सिंथुंग हाइफे सिंथुंग ले हैना खल्ले होय केनो शुनी कोई शुहिनी रोय शु मा याम तव कैलिफोर्निया रोम दा अदुगा ओजाना बगुना दी क्या केनो तौहिद्रबो ओजानी नुगाइते हनग्रे मा ओ मा केनो आसाम दा फैमिली जाउना मा परमानेंटली दो अहनसु ओइसले अदुना मादी हनग्रे ना पाउताई ओके अदुदी मिते द नंग खक्ता ngai hauren thangisena keno ina sigi line da sigi keno da leibase सिगा अना मतंग सिगा ओजा सु उक्तंग ओजा सु बांग्लादेश सु लेरमिदो अदुना बांग्लादेश सु लेरंबा अदुगेदी यूएस सु लाकपो ओजागी मपान लमदा जगोई सेई गी कइनो परफॉर्मर ओइना अदुगेदी टीचर हाइगद्रा गुरु ओइना कइनो तोरपगी एक्सपीरियंसिंग सु खरा तंबि ओजाना अहामबदा खोइसु बांग्लादेश त ओइना हौरसी बांग्लादेश ता क्रम मतंदगी बांग्लादेश थोलकपा नत्रगना खुदों अइना खंगजबदा हाइतार हाई कमिशन गसु मरी लेनाना खोइगी चही अनि हुम लेबिनरमी अदुई मतुंगदा असुम खोइगी मैतेई खुलकतसु भानुवासतसु धमाइदसु लामी तो अदुन ओजादी खोइ बांग्लादेश की व्यूअर्स यामने खोइ ओजा सराम अदेदी बिमोल
ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜꯒꯤ ꯑꯣꯖꯥ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯨ ꯑꯣꯖꯥꯒꯤ ꯄꯥꯎꯁꯤ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔꯁꯨ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯗꯤꯌꯟꯁꯁꯨ ꯌꯥꯝꯃꯦ ꯂꯩꯔꯤ ꯑꯣꯖꯥꯒꯤ ꯄꯥꯎꯗꯝꯁꯤ ꯈꯔ ꯑꯩꯈꯣꯏ ꯇꯥꯅꯤꯡꯕ ꯃꯄꯥꯟꯗ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯂꯨꯕ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯔꯛꯄ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯇꯁꯦꯡꯕꯗꯤ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯁꯨꯝ ꯃꯄꯥꯟꯗ ꯍꯥꯏꯔꯤꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄꯒꯤ ꯏꯍꯥꯟ ꯍꯥꯟꯕꯁꯦ 1982ꯗ ꯑꯦꯁꯤꯌꯥꯟ ꯒꯦꯝꯒꯤ ꯆꯠꯄꯁꯤꯅ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯁꯤꯒꯤ 92 ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯆꯠꯄ ꯍꯧꯔꯦ ꯂꯦꯞꯇꯔꯦ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯑꯍꯥꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ 1996ꯇ ꯏꯟꯗꯤꯌꯥ ꯐꯦꯁꯇꯤꯚꯦꯜꯁꯤ ꯙꯥꯀꯥꯗ ꯇꯧꯕꯅꯤ ꯃꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯁꯣꯔ ꯈꯨꯜꯅꯥ ꯆꯤꯇꯥꯒꯣꯡ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯆꯠꯂꯝꯃꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯁꯤꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯄꯒꯤ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯖꯒꯟꯁꯦ ꯃꯔꯨꯑꯣꯏꯅ ꯖꯒꯟꯁꯤꯒ ꯈꯪꯅꯖꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯖꯒꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯃꯅꯥ ꯔꯍꯃꯟꯒ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯃꯤꯂꯥꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯝ ꯖꯒꯟꯒ ꯇꯤꯟꯅꯕꯗꯒꯤ ꯖꯒꯟꯅꯁꯨ ꯃꯁꯤ ꯂꯥꯛꯅꯕꯒꯤ ꯋꯥꯔꯤꯁꯤ ꯃꯈꯣꯏꯒ ꯇꯃꯅꯥ ꯔꯍꯃꯟ ꯍꯣꯏ ꯃꯣꯏ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯃꯨꯛ ꯑꯩꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯁꯤꯒꯤ 2000 ꯀꯩꯅꯣꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯁꯥꯄꯝ ꯂꯩꯀꯥꯏꯗ ꯁꯤꯂꯦꯠꯀꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯕꯨ ꯒꯨꯔꯨ ꯀꯤꯔꯇꯣꯟ ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯅꯅꯕꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯚꯤꯁꯥꯗꯤ ꯂꯩꯔꯦ ꯑꯗꯨꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯗ ꯃꯁꯤ ꯆꯪꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯁꯦ ꯑꯩꯈꯣꯏ ꯗꯤꯂꯤꯞꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯁꯥꯄꯝ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥꯟꯗꯣꯞꯁꯤꯗ ꯑꯩꯈꯣꯏ ꯒꯨꯔꯨ ꯀꯤꯔꯇꯣꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯇꯃꯅꯥ ꯍꯣꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯂꯦꯛꯆꯔ ꯀꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯇꯥꯜ ꯈꯔꯗ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯀꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ 7ꯅꯤ ꯑꯩꯈꯣꯏꯅ ꯇꯃꯅꯥꯅ ꯁꯤꯜꯂꯒ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯃꯣꯏꯒꯤ ꯁꯪꯁꯤꯗ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯋꯤ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯇꯃꯅꯥꯒꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯀꯤ ꯄꯣꯠꯁꯤ ꯇꯧꯕ ꯍꯧꯋꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯈꯣꯠꯄꯤꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯑꯍꯥꯟꯕ ꯈꯪꯍꯧꯕꯗꯒꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯗ ꯍꯥꯏꯕꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ 2001ꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯒ ꯀꯊꯛꯀꯤ ꯚꯥꯔꯠꯅꯥꯇꯝꯒꯤ ꯎꯔꯤꯁꯤꯒꯤ ꯖꯒꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯧꯔꯒ ꯁꯨꯝ ꯃꯣꯏꯁꯤꯗ ꯇꯝꯍꯟꯕ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯁꯤꯡꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯍꯜꯂꯒ ꯃꯊꯪ ꯑꯗꯣ ꯑꯩꯈꯣꯏꯁꯨ 2001ꯗꯒꯤꯅ 2004 ꯐꯥꯎ ꯂꯩꯕꯁꯦ ꯑꯗꯨꯝ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕ ꯅꯠꯇꯦ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯆꯠꯄꯅꯤ ꯑꯗꯨꯅ ꯊꯥ ꯑꯃ ꯂꯩꯕ ꯊꯥ ꯑꯃ ꯃꯈꯥꯏ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯁꯨꯃꯥꯏꯅ ꯔꯣꯇꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤ ꯃꯣꯏꯗ ꯃꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯅ ꯂꯧꯍꯧꯕꯗꯨꯅ ꯃꯗꯨꯗꯒꯤ ꯂꯩꯍꯧꯕ ꯃꯤꯗꯣ ꯋꯥꯔꯗꯥ ꯑꯍꯃꯦꯗꯁꯦ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯁꯦꯟꯇꯔꯗ ꯃꯥ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯒ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯁꯤ ꯊꯣꯛꯂꯛꯑꯝꯃꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯁꯤ ꯑꯩꯅ 2004 ꯐꯥꯎꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯃꯈꯥ ꯑꯩꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ 2005 ꯁꯤꯗ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯛꯄꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯗꯥꯟꯁꯀꯤꯁꯤ ꯍꯥꯡꯗꯣꯛꯅꯅꯕꯒꯤ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯂꯩꯕ ꯔꯟꯖꯟꯅ ꯃꯥꯅ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯔꯝꯃꯦ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦ
तोान यूनिवर्सिटी पुंग इसे जगोई की पोसे लेते अदुना पृथ्वी पुनमक्सिदगी मी लोइना लागा इंडिया की मी पुनमक मणिपुर लाकांदा मखोइना ऑथोरिटी ओइगिदौरे अदुना मपान चलगा मसिगे एक्सप्लेनेशन तौब ngamba एक्सप्रेशन तौब ngambीबा अखोइना पीरिबा सारिबा जगोई पुनमक्सिंगसिगे मनुंगी ओइबा एस्थेटिक फिलोसॉफी पुनमक्सिंगसे हाइबा ngमंद्रदे याररोय अदुन मसि यूनिवर्सिटी अमा दिखतबा यादे हैना ओजा जब बिजोइना अखोइ डिपार्टमेंट से हौरपगा ngसाइगी अदुम वारी ओइना मोइनासो अदुम मणिपुरी डिपार्टमेंट दा पुंगदा मणिपुर दा याल हाना पीएचडी तौगिबा कनानो जगोइदा कनानो होइसे सुम थिगलपदा अखोइना जिक फाउदा पुंगदा अमता लेतरी आई हानबदा 1990 गा 4-5 अदुआइदा 90 गा 4-5 अदुदा आइसे पीएचडी की रजिस्टर तौबनी 1988 दा आई सबमिट तौरे 99 दा अदुमाय तौदना मसि पुनमसे ओजा कनि होइसे रंजन होइसे ना यूनिवर्सिटी की रजिस्टर ओइबनेना खंगबनेना माना कौवे आइसे सिलेबस से याननबा शांति कनु शांति निकेतन देगी सिलेबस खोमो अदे विश्व भारती देगी खोमो तोआन तोआन बनस्थाली देगी मोइगी सिलेबस मयाम दु पुरो अदुगा सेमगी खोमो आइन हाइबदेगी आइन सिलेबस मुदे पी अदुगा मोइना मु हाइरिबसे एडवर्टाइज तौरपदेगी कौरपदेगी अखोइसे गेस होइना हाइतारे हम्मे सिलेबस सेमका लेबदेगी आई बांग्लादेश चटप खोटपदु दुम लेपखरे अतोपा मी सिंग दुम चटखरे अइना चटखिद्रे अदुना अदुमाय तौबदेगी यूनिवर्सिटी दा लापन 2005 तगी यूनिवर्सिटी चंगबदेगी हुजु फाउसे यूनिवर्सिटी दा लेबा अदुना मसिग मरक से दामु 2000 सिदा अखोइन वर्कशॉप तौबा लोइर मतुंगदा 2001 सिदगी हौरकांद इंडिया हाई कमीशन हुजिकी पोर्सी चथरपनी अदुमाना 2000 कनु बाउसे अदुना मथंग मथंग अदुम सही कुदिंगी हाइबा ताई आई अदुम सुलेब लेते आइना यूनिवर्सिटी लागसु आई अदुम चली बानुगास्ता हुजिकी लेरिबा मणिपुर कल्चरल कॉम्प्लेक्स अदुदा अखोइगी संचाली अमा ले संचाली हाइदने सेंटर परफॉर्मिंग आर्ट्स एंड सेंटर अमा ले मसी लिंकटपदा अचौबा थौदांग लौग्रिसे अइगी लेगिद्रबा अखोइगी मिसेस लता थौनाउजम हाइबसिने आई सामंगनी अदुगा होजि होजि अमेरिकादा लेइबा न्यूयॉर्कदा लेइबा जगन्नाथ ngसिमसु वा ngambiरिबसे मसी लिंकटपदा अचौबा थौदांग लौगिबा मिसाक अमा हारगदि मासिनि मपानदा लेइबा मिसिंदा अचौबा थौदांग अदुगा संग अखोइ होजि संजालिगी लम हाइतारे अखोइसु मदु लेइरगा लेइरे मदुदसु अचौबा मतेंग पैसागी मतेंग पांगखिबसे जगन्नाथना पांगखिबनि अदुना होजि अखोइ लौ संगमुकी एरिया दा पासोइदा अखोइ लम अमा लेइरे संचालिगी दमता मसी हे होरपदेगी हौना माना आज चचग्रसु एनिमिको खुदिंगी संचालिगी करी तौरिगे करी वालिगे ओजा करी तौसिगे अदु दनते अखोइना संचालिगी कनोसिदा तोंगान तोंगानबा अखोइगी संचालिगी हाइतारे जगोई से अखोइना तोंगान तोंगानबा हुजि हुजिसु मयामना सानरिबा जगोई मखल मयाम अमा रासकिदा महारास ओरो बसंत रास ओरो कुंजरास ओरो नितरास ओरो मसे अखोइ संचालिना स्टेज की दमता अखोइना वीडियो नम्मगा अखोइना वीडियो न लोइना नम्मगा लेरमने सी मतता तोंगान तोंगानबा संचालिना डांस ड्रामा मयाम अमसु अखोइ मतंग मतंग ओजा कनोगी लेकित्रबा ओजा प्रोफेसर जितेन शांतिनिकेतन की माना मैतैलुंदा हंदुआगांदा बेंगोल टेगोर की इसाइदा बेस तोबा इसाई अखोइना तोंगान तोंगाना इसाई मरीमु हाइतारे मदु लेंजिल्लगा अदुम कनो मु ओय मिनिट 24 मु ओयगनी इसाइदो अदु लेंजिल्लकांदा अखोइना इसाइदुगी मरी मरी लेंजिल्लकांदा अभिसार हाइना थोंबा याबा इसाइसी अभिसार की इसाइगा चप माना सक्चबबुदी बेंगोली की ट्विन द सक्चबा टेगोर की कनोदा संगीत की इसाइदा सक्चबा मदुदा टेगोर की सही चामग यांखै सुरपसिदा हुजिकी हाइरिबा अखोनिकी कनसे टेगोर की इसाइसे अखोइ तौरगा सही अजुमाय तौदना संचालिसिना तोंगान तोंगान बाहाइतारे पोची असुम पोथोय हाइरिबा संचाली की प्रोडक्शन मयामसिंग मनुंदा एकलबिया हाइना कौबा डांस ड्रामा से भानुगास्ता अखोइनि याल हाना
ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯩ ꯃꯗꯨꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯟꯆꯥꯂꯤꯒꯤ ꯖꯒꯣꯏ ꯃꯌꯥꯝ ꯑꯃ ꯗꯁꯥꯕꯇꯥꯔ ꯍꯥꯏꯗꯅ ꯃꯤ 10 ꯊꯣꯛꯑꯀꯥꯟꯗ ꯖꯌꯗꯦꯕ ꯀꯕꯤꯅ ꯏꯕ ꯒꯤꯠ ꯒꯣꯕꯤꯟꯗꯒꯤ ꯄ꯭ꯔꯊꯝ ꯁꯔꯒꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯕꯇꯥꯔ 10ꯁꯤꯗ ꯈꯨꯔꯨꯝꯖꯕꯒꯤ ꯄꯣꯠꯁꯛꯁꯦ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯨꯕꯤꯅ ꯁꯦꯝꯃꯝꯕ ꯖꯒꯣꯏꯒꯤ ꯃꯁꯛꯁꯤꯗ ꯑꯣꯖꯥ ꯕꯥꯕꯨꯅ ꯈꯔ ꯍꯦꯟꯅ ꯍꯥꯟꯅ ꯃꯤꯅꯤꯠ 8ꯃꯨꯛ ꯁꯥꯔꯝꯕꯗꯣ ꯑꯣꯖꯥ ꯕꯥꯕꯨꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯒ ꯃꯤꯅꯤꯠ 14ꯃꯨꯛ ꯁꯥꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯤ ꯍꯥꯟꯅꯗꯤ ꯑꯣꯖꯥꯅ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯠꯇꯅ ꯁꯤꯡꯒꯜ ꯁꯥꯖꯔꯝꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯤ 10ꯅ ꯁꯥꯕꯒꯤ ꯄꯣꯠꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯎꯠꯂꯤ ꯑꯣꯖꯥ ꯇꯔꯨꯟ ꯀꯨꯃꯥꯔꯅ ꯁꯦꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯌꯦ ꯁꯛꯀꯤ ꯍꯥꯏꯕ ꯁꯣꯂꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯣꯂꯣ ꯗꯥꯟꯁꯁꯨ ꯑꯗꯨꯝ ꯎꯠꯇꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯠꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯟꯆꯥꯂꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥꯗ ꯂꯩꯔꯤꯕ ꯏꯁꯀꯣꯟꯒꯤ ꯃꯟꯗꯤꯔꯁꯤꯗ ꯃꯍꯥꯔꯥꯖ ꯇꯝꯕꯤꯗꯅ ꯕꯁꯟꯇꯔꯥꯖ ꯇꯝꯕꯤꯗꯅ ꯙꯥꯀꯥꯒꯤ ꯑꯦꯅꯤ ꯖꯒꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯁꯟꯆꯥꯂꯤꯒꯤ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯇꯝꯃꯛꯄ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯌꯥꯄꯨꯔꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯍꯥꯔꯥꯖꯀ ꯕꯁꯟꯇꯔꯥꯖꯀꯁꯦ ꯁꯟꯆꯥꯂꯤꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯠꯂꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯗ 2रꯛꯇꯤ ꯀꯝꯄꯜꯁꯔꯤ ꯋꯥꯔꯛꯁꯣꯞ ꯇꯧꯕ ꯙꯥꯀꯥꯗ ꯑꯩꯈꯣꯏꯒꯤ ꯏꯁꯀꯣꯟꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯏꯠ ꯑꯞ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯆꯠꯂꯨꯔꯀꯥꯟꯗ ꯑꯩꯒꯤ ꯃꯦꯁꯦꯖ ꯂꯩꯈꯤꯗꯕꯗꯨ 2021ꯅꯤ 20 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯝꯃꯦ ꯍꯧꯖꯤꯛꯀꯤ ꯖꯒꯟꯅꯥꯊ ꯍꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯙꯃꯥꯏꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯛꯁꯣꯞ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯋꯥꯔꯛꯁꯣꯞ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯖꯒꯟꯅꯥꯊꯀꯤ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯆꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏꯗ ꯆꯍꯤ 4-5 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯃꯥꯁꯨ ꯄꯨꯡ ꯇꯝꯈꯤ ꯑꯩꯅꯁꯨ ꯁꯤꯗ ꯌꯨꯝꯗ ꯊꯝꯃꯒ ꯑꯩꯅ ꯆꯍꯤ 3-4ꯁꯦ ꯃꯥꯁꯤ ꯇꯝꯃꯒ ꯄꯨꯡꯂꯣꯟ ꯌꯥꯝꯅ ꯃꯥ ꯑꯗꯨꯝ ꯐꯥꯈ꯭ꯔꯕꯅꯤ ꯆꯣꯂꯣꯝꯗꯕꯨ ꯃꯥꯁꯦ ꯌꯥꯝ ꯈꯔ ꯅꯥꯒꯟꯈꯤ ꯃꯇꯝꯗꯨꯗ ꯆꯣꯂꯣꯝꯒꯤ ꯐꯖꯅ ꯇꯝꯕ ꯍꯧꯒꯠꯂꯀꯥꯟꯁꯤꯗ ꯃꯀꯣꯛ ꯉꯥꯎꯏ ꯈꯔ ꯍꯥꯏ ꯃꯁꯥꯁꯤꯗ ꯐꯨꯔꯤ ꯍꯥꯏꯇꯥꯔꯦ ꯊꯨꯡꯉꯛꯄꯗꯒꯤ ꯃꯥꯁꯦ ꯄꯨꯡ ꯌꯥꯟꯕ ꯌꯥꯔꯛꯇꯗꯅ ꯃꯥ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯡꯂꯣꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯌꯥꯝ ꯐꯖꯅ ꯇꯝꯈ꯭ꯔꯕꯅꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯑꯗꯒꯤ PGꯒꯤ ꯄꯣꯠꯀꯤ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟꯒꯤ ꯄꯨꯡꯂꯣꯟ ꯃꯌꯥꯝꯗꯨꯗꯤ ꯃꯥ ꯐꯥꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯁꯟꯆꯥꯂꯤꯗꯁꯨ ꯃꯥ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯁꯟꯆꯥꯂꯤꯅꯁꯨ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯁꯝꯅꯔꯤ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯥ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯂꯥꯛꯑꯒ ꯃꯥꯁꯤ ꯀꯩꯅꯣꯗ ꯇꯝꯃꯝꯃꯤ ꯔꯕꯤꯟꯗ꯭ꯔ ꯚꯥꯔꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯤ ꯖꯒꯣꯏ ꯇꯝꯃꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯅꯛꯅꯔꯦ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ PhD ꯇꯧꯒꯦ ꯍꯥꯏꯅ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯑꯉꯥꯡ ꯑꯃꯒ ꯀꯩꯅꯣꯒꯤ ꯋꯥꯁꯤꯔ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯒ ꯃꯣꯏ ꯑꯅꯤꯁꯤ ꯂꯥꯛꯑꯝꯃꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯆꯪꯕꯗꯤ ꯑꯩ PhDꯒ ꯂꯣꯏꯔꯒ ꯀꯝꯄꯜꯁꯔꯤ ꯆꯪꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕꯁꯦ PhD ꯑꯝꯇ ꯂꯩꯇꯕ ꯏꯊꯟꯇ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯨꯏꯅ ꯒꯦꯁ ꯑꯣꯏꯅ ꯆꯍꯤ 10ꯃꯨꯛꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕꯅꯤ ꯃꯌꯥꯝꯁꯤꯡꯗꯨꯅ PhD ꯂꯣꯏꯔꯀꯥꯟꯗ ꯑꯣꯖꯥ ꯍꯥꯄꯛꯄ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨ ꯌꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯤ ꯍꯥꯄꯛꯄꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯒꯦꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯔꯤꯁꯔꯁ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯗꯣ ꯍꯟꯈ꯭ꯔꯀꯥꯟꯁꯤꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯔ ꯍꯥꯏꯇꯥꯔꯦ ꯄꯔꯃꯤꯅꯦꯟ ꯇꯥꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯀꯩꯅꯣꯁꯤ ꯋꯥꯁꯤꯔꯁꯦ ꯑꯃꯨꯛ ꯍꯜꯂꯦ ꯃꯥ 2019ꯗ ꯍꯜꯂ ꯃꯇꯨꯡꯗ ꯑꯩ ꯈꯔꯗ ꯃꯥꯁꯤ PhD ꯇꯧꯈ꯭ꯔꯦ PhDꯁꯤ ꯃꯅꯤꯄꯨꯔ ꯄꯨꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯒꯦꯇꯕꯦꯔꯥ ꯍꯥꯏꯔꯤꯕ ꯄꯨꯡꯁꯤꯒ ꯑꯅꯤꯒꯤ ꯀꯝꯄꯦꯔꯦꯇꯤꯞ ꯁ꯭ꯇꯗꯤ ꯇꯧꯕꯅꯤ ꯃꯥꯒꯤ PhDꯁꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯏꯍꯥꯟ ꯍꯥꯟꯕ PhD ꯁ꯭ꯀꯣꯂꯥꯔ ꯑꯃ ꯑꯣꯏꯅ ꯃꯥꯁꯦ ꯋꯥꯁꯤꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯔꯤ ꯂꯪꯀꯥꯗꯒꯤ ꯃꯥꯁꯨ ꯀꯂꯝꯕꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯍꯦꯠ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯒ ꯃꯥꯁꯨ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯂꯩꯔꯤꯕꯅꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯩꯅ ꯋꯥꯔꯗꯥꯁꯤꯗ ꯅꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯇꯥꯔꯦ ꯅꯪ ꯂꯥꯛꯅꯅꯕꯒꯤ ꯍꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯅ ꯃꯥꯁꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯕ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯁꯦꯟꯇꯔꯁꯤꯗ ꯃꯥꯁꯦ ꯑꯣꯖꯥ ꯑꯣꯏꯔꯒ ꯂꯩꯈꯤꯕꯗꯨꯗꯒꯤ ꯃꯥꯁꯦ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨ ꯀꯣꯟꯅ ꯑꯩꯅ ꯊꯦꯡꯅꯩ
मागी फेसबुक था ऐसे पतम कुईदबकी तुंगदा ऐ ngasi PhD ऐ तौजब फंगले हना माना WhatsApp त माना थागलपदो ऐ थेंगनकी सुमा तौदना मकोई मयाम अमा लाई अदुना अखोइना हाई कमीशन दा लेरिङेदा आइना होजिकी मपानदगी मी अदुम नुपासु याम यावी मकोई सिंजे पुंगी चोलोंगी बेसिक मयाम अमा तंबी बेसिक सिंदुना बेसिक मयाम सिंसे आइना जगोय अमा ओइना सेमे अददगी मोय सिंसेदा अखोइगी चोलोंग पुंग अमा कमाइना येबा याबगे हाइबगी येननबगी शोगी टाइप मोइना स्वराट कुम लुहोंबगुंबा येबगी स्टेज दे पीरिबा मतमदुना अदो मकोइगी पोट लेरिबा कंडीशन दुना दि यारोइदोबनेना एनी शो ओइना तुबा याननबगी पोटा सेमगले तोंगान कोई खुबा इसेगी चोलोंगुंबा अदगी धोंधोलोकी चोलोंगुंबा पुंग चोलोंगुंबा मसी मयाम अमा आइना मोइता सेमे अदुना विधान गाइना होजिति कोइगी विष्णुप्रिया कांबुने माजे होजिति मोइगी खुंदुदा हाइतारे अखोइगी शिल्पकला अकादमी की ओजा ओइरगा मासु लेगिरे अदो फेसबुक तमा अदुम मरक मरकता ओजा करम कांदा लाखदगे अमता लापियो गाना हाय आई बांग्लादेश ता अदुम याम तोइना चले या बना इदुम चलपने हंदकी कोरोना की मतुंगदगी आई चटखिद्रे अदुगी मतुंगदगी ते अदुम सोमदसु यूनिवर्सिटी दा कइगेदा तौबदा अदुम हेड ओइबगी सु अदुम खरा चिनबा अदगी थबक तौबा होजिति सेमेस्टर लापनेना परीक्षा से याम तोइना लेबा अदगी डिपार्टमेंट से होजे अखोइदि अमा खक्तंग ओइजरसु डांस हाइबा मगा म्यूजिक हाइबा मगा अनि लेबनेना अखोइगी डिपार्टमेंट से अमा खक्तो ओइजरसु डिपार्टमेंट अनि दु पुलप पुबनेना डिपार्टमेंट सिंदुगी अमु परीक्षा थारा पोहनबदा था अनि दुम चंगबा म्यूजिक की डांस की पुन्ना थाबदसु अमु फरक ताबा यावबा कोर्स माना होदबा कइके तोबु मयाम अमा यावबा अदुन थारकंदा थियोरी लोरगा प्रैक्टिकल गा लोरपदि मतलब दुम चंगबा दुमान तौदना बांग्लादेश की दुम चलपदना 2020 भाव से दे आई 2020 दगिना दुम चलपदना 2020 2001 दगिना दुम मतंग लेपतना दुम चलपदना 2020 दगी दे आई ngasi mu चटखिदरे अदुगा साइगी इरांग मयाम अमा कइके मा लेबा भिसा पीबा पीदबा मयाम अमा लेरपदुदि दुम चटखिदरे अदुगा सिना दुम बांग्लादेश तत्पगी वारी ओइरे अदुगा मदुदा तमक्पा छात्र मयाम सिंदो मोय याम थवाय याउना तौग्रजानी अयु पुंग तरु मखाइ तरेत सिदगी तंबा होबदना नुमदांगी पुंग तरेत फौसे तमदोइनी मरकता ब्रेक अमतनी लेगदोरिसि मदुना मकोइना लिटपा फुरित मकोइना सेलपा फिरोन जे हुमांगना पुंचो चोटपिने अदुना फि अहुम मरि वाको होंदोइनी मोइसि अदुना मोइगी तम्मीबा मोइना थवाय याउबदुगी हाइरुरदि सोमदा कोइना थामा चंगदबदो नुमिनिनी दे मोइना फादोकपनि अदुना मोइ फजबा परफॉर्मेंस पीबा ngani अखोइना थामतंग तंबदा पीरमिने थामा तमिबा पोसक्सी मोकोइ परफॉर्मेंस अमना पीदोइनी परफॉर्मेंस पीरमगा अखोइ मु थोलकदोरिनि मोइसे परफॉर्मेंस सिंसेदा अदुम पुंगमा मखागी परफॉर्मेंस पीदोरिनि मोइसे अदो हारिबसे हंजन पीबसु नते तोंगान बा ममम अराको खुदिंगी तोंगान बा ममम ओइबा पुथोइनी येबगी ओरा थिनबगी ओरा चोलोंगी ओरा तोंगान बा मयाम तोंगान बा भेराइटी दा सेमबनी सुमाय तौदना होजिति बांग्लादेश ता अदुम छात्र निफु यांखै मुक लेरे अदुगा मुसु 2004 सिदा आइना कनोगी नोरिस नते कनोगी EZCC कलकत्ता सिदा निमित्तरेनी आइना वर्कशॉप तो पुंग चोलोंगी EZCC ना चोलोंगी वर्कशॉप अम तो बियोनो मतमसिदा आइसे मोय आंगांग सिंगसिदा तंबा होगे निमित्तरेनी सिदा यालानबा लाखो नुमिसिदा इनॉग्रेशन फजन तवी इनॉग्रेशन फजन फंक्शन लोरब मतुंगदा मोय डायरेक्टर दुना इंगुंदा हाय निमित्तरेनी सि मनुंगदा हेक लोइबा नुमिसिदा नकोइना आंगांग सिंगसे पुंग अमा मखागी प्रोग्राम पीगदौनी हैना तोरा मददाइना फजना अखोइगी साइगी बांग्लादेश ता तोरपदुम हायना एना फजना चोलोंगी बेसिक मयाम सिना जगोय अमा अदे चोलो ममो ओइना आइना सेमे अदे खुबा इसेगी सिदा खुबा इसेगी मनुंग लोइबा तत्तदुदा खुबा इसेगी करिदो खुबा इसेगी सिबु ओइरदि खुबा इसेगी ओइरे हाइबगी पोटो मा खुबा इसेदा तौरिबा इसेगी काइनबगी बिराधा ओइबा काइनबगी इसेदुनि मदुदा सैति मदुगी मसेक्से पद मंगा तरुना सारगा 15 minutes एना चगोइगा चोलोंगा कोनरगा आइनबसी सेमे अदेदी होली की पोचे सेमे खुबा इसेगी सेमे पुंग चोलोंगी सेमे
ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯨꯃꯥꯏꯅ ꯄꯨꯡ ꯑꯃ ꯃꯈꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯣꯏꯁꯦ ꯇꯧꯏ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤ ꯄꯦꯟꯃꯟꯈꯤꯗꯗꯅ ꯃꯗꯨꯗ ꯋꯥꯔꯛꯁꯣꯞ ꯇꯧꯕꯁꯦ ꯃꯤ 24-25ꯃꯨꯛ ꯇꯧꯕꯅꯤ ꯀꯜꯀꯇꯥꯗ ꯃꯁꯤꯗ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯅꯣꯡꯃ ꯑꯍꯥꯟꯕꯁꯤꯗ ꯌꯥꯎꯍꯧꯗꯕ ꯀꯥꯡꯕꯨꯁꯦ ꯃꯇꯨꯡꯗ ꯌꯥꯎꯒꯦ ꯍꯥꯏꯕ ꯆꯪꯍꯟꯒꯅꯨ ꯍꯥꯏꯅ ꯃꯣꯏꯅ ꯆꯪꯍꯟꯗ꯭ꯔꯦ ꯃꯗꯨꯗ ꯑꯃꯨꯛ ꯄꯦꯜꯍꯧꯗꯕ ꯃꯤꯁꯤꯡꯗꯣ ꯄꯦꯜꯍꯧꯗꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯋꯥꯔꯛꯁꯣꯞꯇꯨ ꯂꯣꯏꯔꯒ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯊꯑꯣꯏꯅꯅ ꯑꯃꯨꯛ ꯄꯨꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯆꯠꯂꯦ ꯑꯩ ꯑꯃꯨꯛ ꯇꯧꯕꯤ ꯃꯣꯏ ꯃꯌꯥꯝꯗꯣ ꯃꯗꯨꯗꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯂꯥꯛꯏꯉꯩꯗ ꯈꯔ ꯇꯧꯕꯤꯔꯝꯃꯣꯏꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯇꯧꯋꯦ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯗꯒꯤ ꯇꯝꯍꯧꯕꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯤ ꯌꯥꯎꯋꯦ ꯑꯅꯨꯋꯦꯁꯥ ꯑꯍꯃꯦꯗ ꯍꯥꯏꯅ ꯃꯥꯁꯤꯅ ꯍꯥꯏꯌꯦ ꯑꯣꯖꯥ ꯑꯩ ꯃꯁꯤ ꯑꯃꯨꯛꯇ ꯍꯦꯟꯅ ꯈꯪꯅꯤꯡꯉꯦ ꯌꯥꯔꯒꯗꯤ ꯃꯥꯁꯤ ꯀꯩꯅꯣꯅꯤ ꯃꯨꯁꯂꯤꯝꯅꯤ ꯃꯥꯅ ꯍꯥꯏ ꯑꯩ ꯑꯣꯖꯥꯒꯤꯗ ꯊꯥ 2ꯗ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏ ꯐꯔꯦ ꯅꯪ ꯂꯩꯔꯣꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯁꯤ ꯕꯣꯔꯤꯗꯒ ꯇꯝꯃꯤ ꯑꯗꯒꯤ ꯑꯩꯅ ꯆꯣꯂꯣꯝꯁꯤ ꯐꯖꯅ ꯇꯝꯕꯤ ꯃꯉꯣꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯚꯟ ꯀꯣꯇꯥꯝ ꯆꯣꯂꯣꯝ ꯐꯥꯎ ꯌꯥꯎꯅ ꯃꯗꯒꯤ ꯑꯗꯩ ꯕꯦꯁꯤꯛ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥꯅ ꯂꯩꯈꯥꯏ ꯇꯥꯈꯤꯗꯕꯗꯣ ꯃꯥꯅ ꯍꯥꯏꯌꯦ ꯑꯣꯖꯥ ꯊꯥ 2ꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦ ꯑꯣꯖꯥ ꯍꯣꯏꯗ ꯂꯩꯖꯒꯦ ꯑꯣꯖꯥꯅ ꯃꯗꯨ ꯂꯩꯕ ꯌꯥꯅꯅꯕꯒꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯂꯟꯗꯟꯗ ꯂꯩꯈ꯭ꯔꯗꯧꯅꯤꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯂꯟꯗꯟꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯇꯨꯡꯗ ꯃꯥꯁꯤ ꯂꯟꯗꯟꯗ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯖꯒꯅꯥꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪ ꯈꯪꯅꯈꯤꯕꯗꯒꯤ ꯇꯃꯟꯅꯥ ꯔꯍꯃꯟ ꯍꯣꯏ ꯑꯗꯩ ꯄ꯭ꯔꯦꯃꯥ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤꯡꯗꯨ ꯈꯪꯅꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯜꯀꯇꯥꯗꯁꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯛꯁꯣꯞ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯣꯖꯥ ꯊꯣꯛꯂꯛꯑꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯀꯥꯟꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯇꯧꯕꯤꯔꯝꯗꯅ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯄꯥꯟꯒꯦ ꯍꯥꯏꯔꯁꯨ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯆꯣꯂꯣꯝꯗꯣ ꯍꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯊꯣꯛꯄ ꯉꯝꯃꯦꯅ ꯃꯣꯏꯁꯨ ꯌꯥꯝꯅ ꯀꯩꯒꯨꯝꯕ ꯀꯜꯀꯇꯥꯗ ꯂꯥꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯅ ꯁꯪꯉꯒꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯣꯠꯇꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕꯅꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ 1993ꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯇꯨꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯈꯤꯕꯗꯅ ꯐꯤꯂꯤꯄꯤꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕꯁꯤ ꯐꯤꯂꯤꯄꯤꯟꯗꯗꯤ ꯑꯌꯥꯝꯕꯅ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯔꯒ ꯆꯠꯄꯅꯤ ꯃꯊꯪ ꯑꯗꯨꯝ ꯖꯄꯥꯟ ꯐꯥꯎꯔꯒ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯑꯦ ꯑꯃꯦꯔꯤꯀꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯕꯁꯤ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯑꯩꯈꯣꯏ ꯊꯨꯡꯉꯤ ꯃꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯤꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯅ ꯈꯟꯕꯗ ꯊꯥ 3 ꯂꯩꯕꯗꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ 1,000ꯒ ꯈꯔ ꯍꯦꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯄꯤ more than 1,000 ꯅꯣꯡꯃꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ 4ꯒ ꯄꯤꯕ ꯌꯥꯎꯏ 5ꯒ ꯄꯤꯕ ꯌꯥꯎꯏ ꯃꯗꯨ ꯑꯣ ꯄꯤꯔꯤꯁꯤ ꯀꯗꯥꯏꯗ ꯄꯤꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜꯗ ꯄꯤꯕꯅꯤ ꯑꯦꯂꯤꯃꯦꯟꯇꯔꯤ ꯀꯩꯅꯣꯗꯒꯤꯅ ꯑꯥꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯅꯣꯗꯒꯤꯅ ꯑꯉꯥꯡꯒꯤ ꯀꯩꯅꯣꯗꯒꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯁꯦ ꯄꯤꯕꯅꯦ ꯂꯦꯛꯆꯔ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯤꯅ ꯄꯨꯡ ꯆꯣꯂꯣꯝꯅꯤ ꯁꯤꯒꯤꯁꯤꯅ ꯙꯣꯂꯨꯝ ꯗꯣꯂꯣꯞ ꯆꯣꯂꯣꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤꯁꯤꯅ ꯈꯨꯄꯥꯛ ꯏꯁꯩꯗꯨꯅꯤ ꯁꯤꯒꯨꯝꯕꯁꯤꯅ ꯕꯥꯁꯨꯛ ꯑꯁꯤꯅꯤ ꯃꯇꯝꯗꯨꯗ ꯃꯤ ꯈꯔ ꯌꯥꯝꯅ ꯆꯠꯂꯤ ꯅꯨꯄꯤꯔꯣꯝꯗꯒꯤ ꯃꯤ 6-7 ꯆꯠꯂꯤ ꯅꯨꯄꯥꯔꯣꯝꯗ ꯑꯩꯈꯣꯏ 3 ꯑꯃꯒ ꯆꯠꯄꯅꯦ ꯊꯥꯡ ꯇꯥꯒꯤ ꯈꯔ ꯑꯃꯒ ꯌꯥꯎꯋꯤ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯀꯣꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯆꯠꯄꯅꯦ ꯃꯍꯥꯔꯥꯖ ꯗꯥꯃꯣꯗꯣꯔ ꯂꯩꯔꯤꯉꯩꯗ okay ꯃꯍꯥꯔꯥꯖꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯁꯨꯝ ꯑꯥꯗ ꯂꯩꯔꯀꯥꯟꯁꯤꯗ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯩꯅꯣ ꯍꯋꯥꯏꯗ ꯆꯠꯂꯦ ꯍꯋꯥꯏꯒꯤ ꯍꯣꯂꯣꯅꯨꯂꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯗꯨꯗꯁꯨ ꯐꯖꯅ ꯃꯣꯏꯒꯤ ꯍꯣꯜꯗ ꯑꯆꯧꯕ ꯍꯣꯜꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯅꯌꯥꯝ ꯄꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯒꯤ ꯍꯥꯎꯁꯇꯣꯟꯗ ꯗꯦꯟꯕꯥꯔꯛꯇ ꯑꯗꯩ ꯇꯦꯛꯁꯥꯁꯇ ꯑꯗꯩ ꯍꯣꯂꯤꯋꯨꯗꯇ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯇꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯅ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯑꯩꯈꯣꯏꯁꯦ ꯂꯩ ꯀꯨꯏꯅ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯕ ꯇꯥꯏꯃꯤꯡꯁꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟ ꯃꯆꯥ ꯑꯃꯈꯛ ꯊꯥꯏꯂꯦꯟ ꯅꯨꯄꯤ ꯂꯧꯔꯒ ꯃꯥꯁꯤ ꯁ꯭ꯀꯣꯟꯗ ꯌꯥꯎꯔꯒ ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤ ꯀꯠꯄꯁꯤꯗ ꯄꯨꯡ ꯌꯩꯕꯖꯥꯠꯅꯤ ꯃꯥꯁꯤ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯍꯥꯏ ꯑꯗ ꯃꯥꯁꯤ ꯐꯖꯅ ꯇꯝꯃꯦ ꯊꯣꯛꯑꯦ ꯂꯥꯏꯒꯤ ꯀꯩꯒꯤ ꯇꯧꯕꯗꯨ ꯊꯣꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯅ ꯃꯥꯁꯤ ꯇꯝꯕꯤꯕꯁꯦ ꯆꯠꯂꯦ ꯑꯗꯨꯝ ꯃꯅꯨꯡꯗꯨꯗ ꯂꯩꯕꯅꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯥ ꯌꯥꯝꯅ ꯂꯩꯌꯦ ꯃꯣꯏꯗꯣ ꯂꯩ ꯆꯨꯝꯅꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯀꯌꯥꯁꯤꯡꯗꯤ ꯃꯤ 1,100ꯒ ꯆꯥꯝꯃꯒ ꯆꯥꯛ ꯆꯥꯕꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯕ ꯄꯣꯠꯅꯤ ꯆꯥꯛ ꯊꯣꯡꯕ ꯇꯟ ꯍꯧꯕꯒꯁꯤꯡꯁꯦ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯑꯗꯨꯝ ꯃꯔꯤ ꯇꯧꯔꯒ ꯇꯟ ꯂꯣꯏꯔꯒ ꯆꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯃꯥꯏꯅ
ꯇꯧꯕꯁꯤꯗ ꯃꯣꯏꯒꯤ ꯃꯥꯁꯤ ꯊꯥꯏꯂꯦꯟ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯄꯨꯡ ꯇꯝꯕꯤꯕꯁꯤꯗ ꯃꯥꯅ ꯃꯁꯤꯗꯒꯤ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯑꯩꯅ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯧꯕꯁꯤꯗꯤ ꯑꯃꯨꯛꯊꯣꯛꯅ ꯐꯖꯅ ꯁꯦꯕꯥꯁꯤ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯇꯧꯕ ꯁꯦꯕꯥꯗꯨꯗꯒꯤ ꯃꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯏ ꯅꯨꯄꯥꯗꯒꯤ ꯇꯧꯕ ꯃꯌꯥꯝꯁꯤꯗꯣ ꯑꯩ ꯁꯨꯝ ꯃꯤꯠꯇ ꯁꯨꯝ ꯎꯕꯅꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯀꯥꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯊꯥ ꯑꯍꯨꯝꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯆꯠꯄꯗꯤ ꯑꯗꯨꯝ ꯆꯠꯄ ꯅꯣꯡꯃꯒꯤꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯄꯨꯟꯅꯃꯥꯏꯅ 1,000ꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯗꯣ ꯑꯦꯅꯤ ꯑꯌꯥꯝꯕ ꯃꯗꯨꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯍꯥꯔꯥꯖꯅ ꯃꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯤꯡꯁꯤꯗ ꯂꯦꯛꯆꯔꯁꯦ 45 ꯃꯤꯅꯠꯁꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ ꯄꯨꯡ ꯌꯩꯕꯁꯨ ꯏꯁꯩ ꯁꯛꯑꯁꯨ ꯖꯒꯣꯏ ꯁꯥꯔꯁꯨ 45 ꯃꯤꯅꯠꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯀꯥꯟꯗ ꯂꯦꯛꯆꯔ ꯇꯧꯔꯝꯗꯣꯏꯅꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ 45ꯇꯒꯤ ꯍꯦꯛ ꯍꯦꯟꯗꯣꯛꯈꯤꯕꯗ $200 ꯐꯥꯏꯟ ꯄꯤꯗꯣꯔꯤꯅꯤꯀꯣ ꯑꯗꯨꯒ ꯍꯦꯛ ꯍꯦꯟꯈꯤꯕꯗ ꯑꯉꯥꯡ ꯑꯝꯇꯁꯨ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯀꯤꯞ ꯇꯧꯋꯦ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯄꯣꯠ ꯁꯔꯨꯛ ꯑꯌꯥꯝꯕꯁꯤꯗꯤ ꯑꯗꯨꯝ ꯊꯥ 6ꯁꯤꯗ ꯑꯌꯥꯝꯕ ꯅꯩꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯊꯥꯏꯂꯦꯟꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯊꯥꯏꯂꯦꯟꯗ ꯂꯥꯛꯄꯁꯤꯗꯤ ꯑꯃꯨꯛ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄꯅꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯁꯤ ꯌꯥꯎꯕ ꯆꯠꯄꯅꯤ ꯑꯩꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯒꯤꯇꯣꯟꯁꯦ ꯅꯠ ꯁꯪꯒꯤꯇꯟ ꯃꯅꯤꯄꯨꯔꯤ ꯅꯠ ꯁꯪꯒꯤꯇꯟ ꯀꯜꯆꯔ ꯑꯦꯟ ꯍꯦꯔꯤꯇꯦꯖ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯑꯩꯅ ꯄꯦꯄꯔ ꯑꯃ ꯑꯩꯅ ꯄꯥꯕꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯣꯔꯤ ꯀꯩꯅꯣꯒꯤ ꯊꯥꯏꯂꯦꯟꯒꯤꯁꯤꯗ ꯑꯗꯒꯤ 2020ꯒꯤꯁꯤꯗ ꯑꯩꯅ ꯑꯣꯒꯁꯀꯤ ꯊꯥꯁꯤꯗ ꯀꯩꯅꯣꯗ ꯆꯠꯂꯦ ꯊꯥꯏꯂꯦꯟꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯁꯤꯗ ꯀꯩꯅꯣꯒꯤ ꯑꯃꯨꯛ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯁ꯭ꯔꯤ ꯂꯪꯀꯥꯗꯁꯨ ꯃꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯃ ꯃꯗꯨꯁꯨ ꯌꯥꯎꯕ ꯆꯠꯂꯦ ꯑꯗꯨꯗꯁꯨ ꯑꯩ ꯅꯠ ꯁꯪꯒꯤꯇꯣꯟꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟꯕ ꯑꯩ ꯄꯦꯄꯔ ꯑꯃ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯁꯦꯁꯟ ꯑꯅꯤꯗ ꯑꯩꯁꯨ ꯆꯤꯌꯔ ꯂꯧꯔꯒ ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯇꯣꯞꯄ ꯃꯤꯅ ꯄꯥꯕꯁꯤꯡꯒꯤ ꯁꯦꯁꯟ ꯑꯅꯤ ꯑꯩꯅ ꯆꯤꯌꯔ ꯂꯧꯔꯒ ꯍꯧꯖꯤꯛꯀꯤ ꯄꯦꯄꯔꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯌꯥꯎꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯃꯃꯥꯡꯁꯤꯗꯗꯤ ꯑꯗꯨꯝ ꯃꯔꯛꯁꯤꯗꯗꯤ ꯑꯇꯣꯞꯄ ꯔꯁꯤꯌꯥꯗ ꯆꯠꯄ ꯀꯩꯒꯤꯗ ꯆꯠꯄ ꯃꯔꯛꯇ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯔꯁꯤꯌꯥꯗ ꯑꯗꯩ ꯀꯣꯔꯤꯌꯥꯗ ꯆꯠꯄꯁꯤꯅ 30 ꯋꯥꯔꯜड ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯆꯠꯄꯅꯤ ꯃꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯨꯡ ꯌꯩꯕ ꯑꯩꯈꯣꯏ 4ꯈꯛ ꯆꯠꯄꯅꯤ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ 30 ꯋꯥꯔꯜड ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯠ ꯄꯤꯌꯣꯡꯌꯥꯡꯒꯤ ꯆꯠꯄꯁꯦ ꯁꯤꯁꯨ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯌꯦ ꯑꯩꯈꯣꯏ ꯀꯣꯔꯤꯌꯥ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯤꯌꯣꯡꯌꯥꯡꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄꯁꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯂꯦꯞꯄꯁꯤꯗꯤ ꯁꯅꯥꯎ ꯃꯆꯥ ꯏꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯀꯣꯔꯤꯌꯥꯒꯨꯝꯕꯗꯒ ꯆꯠꯈꯤꯕꯁꯤꯗꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯑꯩꯁꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ BA ꯇꯝꯕ ꯃꯇꯝꯅꯤ 1989ꯗꯅꯤ ꯑꯩꯅ ꯀꯣꯔꯤꯌꯥ ꯆꯠꯄꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯅꯤꯅꯦ ꯑꯣꯖꯥ ꯍꯣꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯌꯥꯝ ꯅꯍꯥ ꯑꯗꯨ ꯆꯠꯄꯁꯤꯗ ꯑꯣꯖꯥ ꯅꯪꯅ ꯑꯥꯗ ꯆꯠꯂꯗꯤꯅꯦ ꯇꯥꯏ ꯑꯃ ꯂꯩꯑꯣꯏꯅ ꯑꯣꯖꯥ ꯑꯣꯖꯥ ꯕꯤꯍꯥꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯇꯥꯏꯗꯨ ꯈꯟꯒꯦꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯥꯗꯒꯤ ꯂꯥꯏꯚꯗ ꯍꯧꯖꯤꯛꯀꯤ 30 ꯋꯥꯔꯜഡ് ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯠꯒꯤꯁꯤꯗ ꯌꯥꯝ ꯆꯥꯎꯈ꯭ꯔꯒꯦꯕꯨ ꯌꯦꯟꯁꯥꯡ ꯄꯔꯦꯡꯁꯦ ꯔꯣ ꯑꯅꯤ ꯊꯝꯃꯦ ꯄꯔꯦꯡ ꯑꯃꯃꯝꯗ 150 ꯑꯣꯏꯅꯤ ꯊꯝꯃꯤꯁꯦ ꯄꯔꯦꯡꯁꯦ ꯃꯁꯤꯗ ꯊꯣꯡꯗꯣꯔꯤꯁꯦ ꯑꯥꯗꯒꯤ ꯉꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯟ ꯏꯔꯣꯏꯐꯥꯎ ꯌꯥꯎꯔꯕꯅꯤ ꯀꯨꯁꯤ ꯇꯤꯟ ꯀꯥꯡ ꯂꯤꯜ ꯀꯔꯤ ꯃꯌꯥꯝꯁꯦ ꯊꯦꯠ ꯊꯝꯃꯦꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯁ꯭ꯅꯦꯛ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯇꯨ ꯆꯨꯡꯗꯅ ꯃꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯂꯩꯔꯤꯕ ꯃꯣꯏ ꯋꯥꯏꯇꯔꯁꯤꯡꯗꯨꯅ ꯎꯕꯗꯒꯤ ꯑꯩꯈꯣꯏꯗ ꯑꯩ ꯅꯥꯛꯇ ꯄꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯀꯔꯤ ꯁꯤ ꯆꯥꯗꯕ꯭ꯔꯣ ꯅꯣꯏ ꯍꯥꯏꯅ ꯑꯩꯅ ꯆꯥꯗꯦ ꯀꯩꯅꯣ ꯅꯣꯏꯅ ꯆꯥꯕꯗꯣ ꯑꯗꯨꯗ ꯍꯥꯏꯌꯣ ꯇꯣꯉꯥꯟꯅ ꯁꯦꯝꯃꯒꯦꯅ ꯇꯧꯔꯒ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯑꯇꯩꯗꯤ ꯆꯥꯗꯦ ꯃꯣꯏꯁꯨ ꯌꯦꯟꯗꯤ ꯆꯥꯏꯌꯦꯀꯣ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯒ ꯌꯦꯟꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯌꯦꯟ ꯀꯔꯤ ꯑꯝꯇ ꯆꯥꯗꯕꯅꯤꯅ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯉꯥ ꯐꯥꯎꯗꯤ ꯆꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯃꯣꯏꯅ ꯊꯝ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯇꯧꯗ꯭ꯔꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯁꯦꯜꯂꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯀꯩꯅꯣꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯁꯤꯗ ꯑꯗꯣ ꯃꯣꯏꯁꯤꯗ ꯇꯧꯕꯁꯤꯗ ꯇꯥꯏꯁꯤ ꯑꯩꯅ ꯈꯟꯒꯦꯅ ꯁꯨꯝ ꯇꯧꯕ ꯀꯥꯟꯁꯤꯗ
मोइगी अमेरिकादगी लाक्पा इटालीदगी लाक्पा मी अचौबसिंगदुना अइसे सेलमैन ओइरबोय निंदना असिगी salesman मचु अमाबदे पिरो असिगी कनो असंगदि पिरो हैना अइंगोंदा सुम हैना मोइसे नोए पमतो नोएबा अदेगी नोए अदेदी आई कनो सेलमैन नते ना आइन हायरसु मोइदे अदुम लेरमिबदो सक्चुदो मोइगा अखोइगदि चक मानबनेना खदोकपदो ngамद्रनेना मोइना अदुमाना हारपद मोइदु चखरकाना अगोंदा नंग कायदगिनो हंगे आइन इंडियादगी नो यू आर नॉट इंडियन हायरिनी न इंडिया नते इंडिया द मोइनु उरिसे कुचुमुबो मनातोन चावबा Hoi, ममित south, लाव south, south or north India. उरिने अद अखोइ लापसे नोइबु इंडिया द लेबराने हायरिने अदुनि बन चाक चाबदो अहान बदिने अखोइ द कोना चासे हायरमे बको आइन केदुबे कोदो अखोइ प्रोग्राम ले हायबको कईनोने हाइसिबो मी मयामदो पिजबलो अखोइ कोना चासे हायबने हायरिने तुसो मोदको अदेबि कोना अखोइना aina haiba ai india da la kune nate ade nangna show me your card aina nang ka tu ulo na ta aina puri manu da yaw ba ka tu ula ka le I am very sorry mai akoi di sab nang ji swai si te ki oi de boy ning nge moi matam du da ne moi gi kaino se waiter kano leiba sing se moi adu so mu chumna gi waiter oiram dre ba doctor gumba engineer gumba nurse gumba mayam sing chena white kano oiri bani लोइने अरेंज तौरीनेब मोइना मोइसे ड्यूटी अदुम पीबा जाने डॉक्टर होरसु अदु तौदे यादे इंजीनियर होरसु तौदे यादे अखोइ सिदेदे डॉक्टर ने इंजीनियर ने चाउमन गिदना कोन थों देदना मोइ गिदे अदु लेते साउथोपगी वासी इवन अमेरिका दसु आई दुम उरे अमेरिका सिदा आइदि खोमु की काप थाबनी अदि फलांग वाइ तैबनी लमसितनी अदुनी अदानी ने यामना अमना अम रिगार्ड तौनबा हंधने यंगदब पोतो अदुम चप चाना कनु दसु अदुम लेय नॉर्थ कोरिया दसु तुम ले मतम दुदा हुजिक लेरिबा प्रेसिडेंट सिगी मप्पा दुने किम इल सुंग दुने मतम दुदा लेरे मत अदु मप्पा दो अदो अखोइ चले मोइ स्कूल गासी याम चले मतम दुदा सुटी ओयेन हायबा सुटी ओरसु कम तौरो मिनिट मंगाई मनुदा लोइना कौगेन हारगा फोन तौकिबदो मिनिट मंगा फातिंग त लोइना लापय वानी मोइ मे कोरिया दा तौरि मे याम एडवांस होइगरे मतम दो कोरियादसु सुमाना चप्पा याबा सुम मफम खरादि अदुम आइना तौरुबा हाइतारे सिंफमसिना मरम ओरगा सुम तौरुरे अदो होजि अखोइ रिटायर तौगदोसु मतमपुति वासेन लक्तरे आइसु रिटायर तौजिङैसिदा खरादि अदुम चलंगे अदुगा लोइर मतुंगददि हारि बमयाम सिंसे आइसु अदुम आइना ngamba शेयर हाइतारे अखोइगी आइना साइ ममांगदा लिजेगिबा संगीतोनगी पोट पुनमसिंसे मसिदा याउरिबा तालगि सिस्टेम मसिदा तौरि पोट पुनमसिंसे मुसिदा लेरिंगे तेसु अदुम तौरि आई करिउ मतमदा संचालिगी थ्रुदगी हाइतारे आई मांगदा अदुम आइना तौजग्रबनी संगनाते एकाडेमीदगी सेंथंग लौजरगा अखोइना अखोइगी लाइन तरिता हाइसे करिनो हाइबा अदि सत्पिता पुत्र हाइसे करिनो का हाइसे आइना पुंग येबा मंगा तरुक लेरगा म्यूजिक खोंगा बासी खोंगा मसीगी पोससी बदुदे येरिबा सिस्टम तौरिबा पोट मयाम सिंचे आइना हुजिक्ति उपा होरे तबदबु आइकोइन मसी मपानदा पुरगा उन्ननबे उतोंग चाबदुदि मदुदि हुजिक फंगदरि अदुना ए मसीगी मतंगदा आइकोइगी लेरिबा आइकोइगी मणिपुर की गवर्नमेंट की मीसिंगसिना सिगुम्बा सिंचे इवन नचंगी तोन बाउता बॉम्बेदा अदगी मद्रासदा कलकत्तादा अदगी दिल्ली गुम्बदा संगीतोनगी मसक्सी हेक संगीतोंदा तौरिबा चोलोंगी संगीतोंदा तौरिबा इसैगी द्वारगी चोलोंगी तौरिबा मयाम सिंसे करिनो का हाइसे उला कांसिददि पृथ्वी पुनमसे ममा मपा सिबा मतमदा संगीतोंदो ओइना तौबिरो कासे हाइ सोइदना हाइरकनी गाइसे आई पुलिंग खल्ले सोइदना पाकदना अदो हुजिसे खंगननबगी मसे अखोइगी लेरिबा करी हाइने गवर्नमेंट की मी मयाम सिंसेदि जगोई इसे तौजरीबा संगीतोन तौजरीबा मिसिन मोइ मतुम लेजबने मखोइ तुम हिंजरीबने ने खल्लगा ममांगै निंथौ पालिङैददि सोइबा यादबा काइबा यादबा फजना रूल एंड रेगुलेशन मयाम nga aga तौरबदो हुजिति मपु पामदबा अदुमाइना माना तौनिबगी पोट लापने पुंचाइ चाइबा याबगी फिबमबो लाकदौरबनि हुजिति अदुना मसिफुन मसिंसे गवर्नमेंटना हुजिति निंथौगी महुत्तुदा मखोइना तोंगान डिपार्टमेंट खाइदोआ कांदा
आर्ट एंड कल्चर की है तोान डिपार्टमेंट लेरिबा स्टेट कला है लेरिबा सिंगसेना मसी तौरकान एनी फेस्टिवल तौबा तौरिबा सिंगसे इंडिया की अचौ अचौबा सिटी सिंगसे मसक खंगहल्लादि पृथ्वी पुनमना अदो कोई सिदसु लाहलगा उहंदना स्वरात सोनबदा लुहोंबदा फिरोइदा तौरिबा संगीतोन की फजबा मयाम सिंगसे मखोइसु उहलो सी मसी से कोइना मी मसरा तौबदा संबत सरत तौबदा अखोइगी शुभ विवाह तौबदा सिगुम्बा सिंगसे कोइ तौरगा लेरिबनेगा हाइसे खंगहल्लगदि सोइदना मसीदा अखोइ पुनमकसे मोइ पुनमकसे नोमदि अदुमाइना हेक तौबा ngंगिबदा अखोइ इन तौजरिबा संगीतोनसे यूनेस्को नसु मकस खंगनबिए होजिकसु मपानी मी माइमोंदा आइगी ईमेल दा आई पोगी पुंगी मरमदा आई रिसर्च तौनिंगे अदुना पुंगी तिंगिबा मफमसिंग अदुगा अदु तोंगान तोंगानबा पुंग यैबगी फेस्टिवल करिगुंबा लेरगदा आई अमते येंगजगे होजिकसु माना हंदकी लाकदोबा 26 की जनवरी की अदुआइतुदा लाके कना कना आइना चटपा याबा मफमगा लेरदि अमते पिबिरो गाना मेन मैम थाब यावरे अदे लाइक लेरगदी संगीतोनी मरमदा लाइक लेरगदी आई खरा पाजगे गाना हाइबतुदा आइना दुम हाइबने आई संगीतोनी मरमदा अनि खरा दुम इबनेना नत संगीतोनजे महाजग्य मोइना नत संगीतोनजे पूर्वरंग ओमा ओइना नत संगीतोनगी मनुदा यावरिबा करी करी हाइनी मागी तालगी सिस्टम की मयाम मा इंटरनेशनल की जोनेन दा नेशनल की एनी जोनेन सिंदा दुम इबने दुम अदुम येंगो अदुदा नंगना करिगुम नंगोदा चिंगनबा नत्रगा करिगुम खंगदबा लेरगदी आइगोंदा दुम हंगो ओइना आइना दुम ओइदा दुम हाइनबने ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯝꯕ ꯑꯣꯖꯥꯅ ꯂꯥꯛꯑꯝꯕꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯣꯖꯥ ꯏꯕꯨꯡꯍꯜ ꯁꯥꯃꯣꯜꯅ ꯐꯣꯇꯣ ꯑꯃ ꯑꯅꯤꯈꯛ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯨꯗꯛꯇ ꯁꯨꯝ ꯑꯣꯖꯥꯗ ꯎꯠꯄꯤꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ 2016ꯗ ꯕꯅꯋꯥꯁꯇ ꯀꯩꯅꯣꯒꯤ ꯁꯟꯆꯥꯂꯤꯅ ꯄꯨꯔꯝꯕ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗ ꯎꯠꯄꯒꯤ ꯇꯥꯡꯐꯝꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯟꯕ ꯊꯧꯔꯝꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯛꯁꯣꯞ ꯆꯂꯣ ꯇꯣ ꯁꯨꯃꯥꯏꯅ ꯀꯜꯆꯔꯦꯜ ꯀꯣꯝꯄ꯭ꯂꯦꯛꯁꯅ ꯇꯧꯕ ꯁꯤꯁꯨ 2006ꯗ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯨ ꯁꯨꯝ ꯂꯩꯔꯤ ꯑꯗꯨ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯉꯁꯤꯕꯨꯗꯤ ꯃꯇꯝ ꯌꯥꯝꯅ ꯇꯦꯟꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡ 2 ꯍꯦꯜꯂꯦ ꯁꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯕ ꯃꯌꯥꯝꯁꯨ ꯈꯔ ꯋꯥꯔꯅꯤ ꯑꯗꯨ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯒꯟꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯃꯦ ꯖꯒꯟꯒꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯒꯁꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯗꯒꯤ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯇꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥ ꯃꯔꯨꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯕꯦꯁ ꯇꯧꯔꯒ ꯀꯔꯤ ꯇꯧꯅꯤꯡꯕ ꯑꯗꯨꯒꯩꯗꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯃꯨꯛ ꯍꯟꯈꯤꯗꯣꯔꯤꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯨꯡꯒꯤ ꯁꯨꯝ ꯇꯝꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯅ ꯀꯔꯤ ꯇꯧꯅꯤꯡꯕ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯄꯥꯝꯃꯤꯁꯤꯅ ꯁꯪꯒꯤꯇꯣꯟꯁꯤ ꯋꯥꯔꯜ ꯋꯥꯏꯗ ꯁꯟꯗꯣꯛꯄ ꯑꯗꯨꯒ ꯂꯣꯏꯅ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯁꯤꯒꯤ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯣꯖꯥꯅ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯖꯒꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯇꯧꯅꯤꯡꯕ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯁꯨ ꯈꯔ ꯁꯨꯝ ꯇꯝꯕꯤꯔꯝꯃꯨ ꯁꯥꯎꯟꯗꯨ ꯌꯥꯔꯕ ꯌꯦꯡꯁꯤ ꯈꯨꯔꯨꯝꯖꯩ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯃꯨꯗ ꯑꯣꯖꯥꯕꯨꯁꯨ ꯇꯧꯅꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯑꯣꯖꯥꯒꯁꯨ ꯍꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯐꯦꯁꯇꯤꯚꯦꯜꯁꯨ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯑꯣꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟꯇ ꯅꯠꯇꯅꯁꯨ ꯑꯇꯩ ꯑꯇꯩ ꯖꯒꯣꯏ ꯑꯇꯩ ꯖꯒꯣꯏ ꯂꯩꯔꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯒꯩꯗꯤ ꯁ꯭ꯀꯨꯜ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯨ ꯑꯃ ꯍꯥꯡꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯁꯟꯆꯥꯂꯤꯒꯤ ꯕ꯭ꯔꯥꯟꯁꯇ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯩ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕꯗ ꯑꯁꯦꯡꯕ ꯑꯇꯩ ꯑꯇꯣꯞꯄ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯩꯗꯤ ꯑꯇꯩꯗꯤ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕ ꯍꯥꯏꯗꯨꯅꯤ ꯏꯁꯣꯔ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ
ꯇꯝꯃꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯗꯤ ꯀꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯁꯨꯔꯕ ꯑꯉꯥꯡ ꯍꯥꯏꯗꯤ ꯇꯝꯃꯛꯏꯕ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦꯀꯣ ꯕꯦꯡꯒꯣꯂꯤꯁꯨ ꯌꯥꯎꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯔꯦꯒꯨꯂꯔ ꯑꯁꯤ ꯇꯝꯕꯗꯤ ꯌꯥꯝꯅ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯔꯃꯤꯅꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥꯗ ꯇꯝꯃꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯋꯥꯏꯕꯨꯗꯤ ꯌꯥꯎꯔꯁꯨ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯝꯅꯤꯡꯉꯒꯁꯨ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯩꯗꯤ ꯑꯃꯅ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯂꯥꯛꯄ ꯉꯝꯗꯕ ꯊꯥꯞꯅ ꯃꯐꯝ ꯃꯇꯝꯗꯣ ꯂꯥꯞꯅ ꯂꯩꯅꯕꯅꯤꯅ ꯁ꯭ꯀꯨꯜꯗ ꯃꯇꯣꯝꯇꯁꯨ ꯂꯥꯛꯄ ꯉꯝꯗꯕ ꯑꯗꯨꯃꯁꯨ ꯂꯩꯗꯣ ꯑꯗꯩ ꯑꯩꯈꯣꯏ ꯅꯛꯁꯟꯅ ꯂꯩꯅꯗꯕꯅꯤꯅ ꯑꯗꯨꯒꯩꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯏ ꯔꯦꯒꯨꯂꯔꯁꯦ ꯆꯥꯡ ナꯏꯅ ꯇꯝꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯗꯕ ꯀꯩꯅꯣꯗ ꯃꯔꯨꯑꯣꯏꯅ ꯑꯗꯨꯑꯣꯏꯗꯤ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇꯧꯔꯤꯁꯤ ꯅꯤꯌꯨꯌꯣꯔꯛꯀꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯂꯥꯞꯄꯒꯤꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯂꯥꯞꯄꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯒꯗꯕ ꯑꯣꯏꯗꯤ ꯑꯩ ꯁꯨꯝ ꯑꯅꯛꯄꯗ ꯑꯥꯗꯒꯤ ꯀ꯭ꯔꯤꯁꯅ ꯀꯣꯂꯤꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯂꯩꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯦꯛꯁꯥꯁꯇꯁꯨ ꯔꯥꯐꯤꯌꯥ ꯍꯥꯏꯅꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯇꯝꯃꯛꯄ ꯃꯣꯏ ꯑꯁꯤ ꯀꯩꯅꯣꯒꯤ ꯂꯦꯡꯅꯤ ꯇꯃꯟꯅꯥꯒꯤꯁꯨ ꯃꯈꯥ ꯋꯥꯔꯗꯥꯒꯤꯁꯨ ꯃꯊꯛ ꯑꯣꯀꯦ ꯔꯥꯐꯤꯌꯥ ꯃꯥꯁꯨ ꯑꯗꯨꯝ ꯈꯔ ꯃꯩꯇꯩ ꯖꯒꯣꯏꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯇꯧꯔꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯒꯗꯕ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯤ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒꯁꯨ ꯁꯨꯝ ꯂꯩꯔꯤ ꯃꯩꯇꯩꯁꯤꯡꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ So ꯇꯝꯈꯠꯂꯤ even 2000 ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ 2002ꯗꯒꯤꯅ 20 ꯕꯥ ꯆꯍꯤ 15 10 ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯀꯤ ꯃꯃꯥꯡꯒꯤ ꯄꯥꯟꯅꯔꯨꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯁꯤꯒ ꯍꯥꯏꯇꯥꯔꯦ 2020ꯒꯤ ꯃꯈꯥ ꯅꯠꯇ꯭ꯔꯒ 21 22ꯒꯤ ꯃꯊꯥ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯖꯜꯂꯛꯏꯀꯣ ꯍꯥꯟꯅꯗꯒꯤꯗꯤ ꯀꯩꯅꯣꯗꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯆꯥꯡ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ ꯍꯥꯟꯅꯗꯒꯤꯗꯤ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯃꯩꯇꯩꯁꯨ ꯌꯥꯝꯈꯠꯂꯛꯏ ꯃꯤꯁꯨ ꯑꯇꯩꯁꯨ ꯅꯣꯟ ꯃꯅꯤꯄꯨꯔꯤꯁꯨ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ ꯍꯦꯟꯒꯠꯂꯛꯏ ꯑꯣꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯨꯝ ꯁꯧꯒꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕꯗꯤ ꯁꯨꯝ ꯂꯩꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯖꯤꯛ ꯀꯟꯅ ꯅꯍꯥꯔꯣꯜ ꯇꯝꯈꯠꯅꯔꯛꯏꯅ ꯁꯤꯗ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯒꯩꯁꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯨꯝ ꯌꯥꯎꯔꯛꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯍꯝꯃꯝ ꯅꯅꯥꯆꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯑꯇꯩ ꯅꯤꯉꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯁꯨꯝ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯋꯥꯏꯕꯨꯗꯤ ꯌꯥꯎꯖꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯈꯔ ꯇꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯁꯤꯒꯤ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯌꯣꯛꯈꯠꯄꯒꯤ ꯀꯩꯅꯣꯁꯦ ꯄꯥꯟꯗꯝꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯑꯁꯤꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯣꯏꯅ ꯑꯁꯤꯃꯗꯤ ꯂꯩꯗꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯟꯕꯗ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯝꯃꯔ ꯀꯦꯝꯄꯤꯡ ꯆꯠꯄ ꯁꯝꯃꯔꯗ ꯒꯦꯠ ꯇꯨꯒꯦꯗꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯎꯠꯂꯤ ꯑꯩꯈꯣꯏ ꯑꯗꯨꯗꯒꯩꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁ꯭ꯋꯥꯏꯗ ꯃꯔꯛꯇ ꯃꯆꯥ ꯃꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣই ꯁꯨꯝ ꯄꯨꯜꯂꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯟꯅꯗꯩꯗꯤ ꯌꯥꯝꯅ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯁꯤꯇꯤꯁꯨ ꯃꯩꯇꯩꯗ ꯌꯥꯝ ꯂꯩꯕꯅꯤꯅ ꯁꯨꯝ ꯑꯇꯩꯅꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯕ ꯏꯟꯇꯔꯦꯁ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯀꯔꯝ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯕꯦꯡꯒꯣꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯁꯨꯝ ꯄꯥꯝꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯒꯤ ꯇꯝꯅ ꯂꯥꯛꯄꯁꯤꯡꯁꯨ ꯃꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔ ꯑꯣꯏꯅ ꯍꯥꯡꯅꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯔꯕꯣ
khudam haigadra si Maitegi oinatadi Maitei not Manipuri dance ki mathakta Manipuri dance or the classical dance ki under the Manipuri dance or part of the classical dance adumaina tawna kano to suppose like not like tamanna natragana wada oina taw natraga shu ko hujiki bipagi aina haridu sumaina sum moi udichi adonda dum moigi akoigi Tagore Rabindranath ki isai ki mathakta khangde moi adumaina di dum tawri udichi aina dugedi bafa te su ai haji di maming ga ningsangdre moi sum khangna ba laya Devasis kaina moi Rabindra Bharati de Vishwa Bharati de tamapani Shantiniketan de loisalara ni de moi si moi de Bharatanatyam da tawra dum creative ama jauna dum Maitei gi su khara tawri okay ona de dum tasengna khoi gi Maitei gi jagoi ngata tawbudi aina khangda damna ya leitre yam nungai okay thank you kata yam nungare aduni koi mayam su khating khajala no ya gi su pung ani hel pung ani ge mitra manga sore aduna oja closing remarks oina oja gi magai dagi oja thoi bagi magai dagi closing remarks oina amtak thambiro aduga ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯄꯥꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯅ ꯌꯥꯔꯒꯗꯤ ꯑꯁꯤꯝꯇꯪꯒ ꯄꯟꯕꯤꯔꯝꯃꯣ ꯑꯣꯖꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯕꯨ ꯑꯣꯏꯔꯣ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯁꯨꯝ ꯃꯅꯤꯄꯨꯔꯁꯤ ꯅꯛꯁꯟꯅꯔꯦ ꯁꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁꯀꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯨꯖꯤꯛ ꯑꯦꯟ ꯗꯥꯟꯁꯀꯤ ꯑꯦꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯀꯩꯅꯣꯗꯨꯒꯩꯗꯨꯒ ꯑꯃꯅꯤꯕꯨꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯄꯟꯈꯤꯕ ꯖꯒꯅꯥꯊ ꯂꯩꯔꯤꯁꯤꯒ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯁꯥꯟꯇꯣꯅꯥ ꯑꯗꯩꯗꯤ ꯆꯟꯗ꯭ꯔꯁꯦꯈꯣꯔ ꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅ ꯖꯒꯣꯏ ꯏꯁꯩꯒꯤ ꯃꯇꯥꯡꯗ ꯀꯣꯔꯁ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯗꯤꯄ꯭ꯂꯣꯃꯥ ꯂꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯇꯃꯟꯅꯥ ꯔꯍꯃꯟ ꯑꯗꯩꯗꯤ ꯋꯥꯔꯗꯥꯔꯤꯌꯥ ꯃꯈꯣꯏꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯅꯁꯨ ꯂꯩꯔꯦ ꯃꯣꯏ ꯃ꯭ꯌꯨꯖꯤꯛ ꯑꯦꯟ ꯗꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯣꯏꯒ ꯁꯝꯅꯔꯒꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯁꯨ ꯑꯣꯖꯥꯅ ꯈꯔ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛꯁꯨ ꯂꯣꯏꯔꯒ ꯉꯁꯤꯒꯤꯁꯤꯗꯤ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯒꯤꯁꯦ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯩꯇꯩꯅ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯅꯗꯤ ꯃꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯑꯌꯥꯝꯕ ꯂꯧꯗ꯭ꯔꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯒꯤ ꯏꯚꯟ ꯃꯨꯁꯂꯤꯝ ꯇꯃꯅꯥ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤꯁꯤ ꯃꯈꯣꯏꯅ ꯄꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯝꯕꯗ ꯄꯨꯟꯅ ꯃꯣꯏ ꯍꯥꯏ ꯀꯃꯤꯁꯟ ꯂꯩꯕꯁꯤ 120ꯃꯨꯛ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯅꯦ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯁꯤꯗ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯕ ꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯗꯒ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯑꯗꯨꯝ ꯆꯍꯤ ꯑꯍꯨꯝꯅꯤ ꯃꯣꯏꯅ ꯂꯩꯕꯁꯤꯗ ꯇꯃꯟꯅꯥ ꯍꯣꯏ ꯂꯩꯔꯤꯕ ꯋꯥꯔꯗꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯍꯥꯏ ꯀꯃꯤꯁꯟꯁꯤꯡꯁꯤꯒ ꯇꯥꯏꯠ ꯑꯞ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯤ ꯃꯣꯏꯅ ꯂꯣꯏꯅ ꯂꯧꯔꯦ ꯃꯩꯇꯩ ꯑꯃꯠꯇꯅ ꯐꯪꯗꯦ ꯃꯩꯇꯩꯁꯤꯡꯁꯦ ꯑꯝꯇ ꯇꯧ ꯏꯟꯗꯤꯌꯥꯗ ꯆꯠꯂꯒ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯗ ꯈꯪꯗꯦ ꯑꯗꯒꯤ ꯔꯕꯤꯟꯗ꯭ꯔ ꯚꯥꯔꯇꯤꯗ ꯑꯣꯏꯔꯣ ꯃꯈꯣꯏꯁꯤ ꯑꯦꯅꯤ ꯇꯝꯅꯤꯡꯕ ꯂꯩꯔꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯗ ꯇꯝꯕ ꯉꯥꯛꯇꯅꯤ ꯍꯟꯗꯛ ꯑꯃꯈꯛꯇꯪꯒꯤ ꯑꯍꯣꯅ ꯍꯥꯏꯅ ꯀꯩꯅꯣꯗꯒꯤ ꯁꯤꯂꯦꯠꯇꯒꯤ ꯃꯥ BA ꯐꯥꯎ ꯑꯗꯨꯁꯨ ICCRꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯃꯥ BA ꯂꯣꯏꯔꯒꯗꯤ ꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯨꯝꯅꯒꯤ ꯂꯅꯥꯏ ꯇꯧꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯦꯜꯀꯝꯅꯤ ꯏꯚꯟ PhD ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯐꯣꯔꯦꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯗꯤ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯍꯥꯏꯇꯥꯔꯦ ꯇꯦꯁ ꯌꯥꯎꯗꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ at any time ꯗ PhD ꯑꯣꯏꯒꯦ ꯑꯣꯏꯔꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯗꯨꯝ ꯌꯥꯔꯦ ꯐꯣꯔꯦꯟ ꯑꯣꯏꯔꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯐꯣꯔꯦꯟ ꯑꯣꯏꯔꯕꯅꯤꯅ ꯑꯦꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯦꯀꯥꯗꯦꯃꯤꯛꯁꯇ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯤꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯇꯧꯖꯔꯤꯕ MAꯗ ꯇꯧꯔꯤꯕ ꯁꯕꯖꯦꯛꯇꯨꯒ ꯆꯥꯟꯅꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯄꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯍꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯏꯗꯅꯁꯨ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅꯁꯨ ꯌꯥꯏ ꯁꯤꯠ ꯍꯦꯜꯂꯒꯁꯨ ꯁꯨꯄꯔ ꯌꯨꯅꯤꯃꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯋꯦꯕ ꯃꯣꯏꯗꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ
लाकू लागदे से कंपलसरी मा खतन ते मयाम मा उजी सांतोना हो सुबो थारमे चेक तौरो मोगे कम्युनिकेट तौरो हना अखोई थाई थार कान से दा मोय दुम लाखि दर बनि लापदि तम बगी खोपदि मी अमानि दो आईसीसीआर ना मोय लेने न बगी बो इंटरनेशनल हॉस्टल ले अदु दा मोय गन रेडी तौरगा ले इंटरनेशनल हॉस्टल दे हुजी खांग दसु लेरिनी अदो हंदे इरांग लापदगी अदुम खरा लौगिद्रे अदु हुजी अमु खरा फराबनेना मदु अदुम एनी लाप मतमदा मदु फैसिलिटी दे लेगनी अदु मथता अखोइगी तमना तमना हाइता आइनंग साइ हाइबदो अखोइगी फॉर्मल एजुकेशन दा फनायामना तमुरसु आइगी ओजा अमदि थमदबा यादबगी पोसे दुम लेय आई मयक सेंगना खंगे हाइरदी ए दुम कनो करी हाइनी लाइगी सोइतनबा अमसु अमसु पयाउदि याउसिनबदुना तोंगानबा मनी आई हाइरगे आई मिमांग तोगे आई ओजा अमोइना मदगी क्वालिटी दो आई गोंदा हापके हाइरदी आई लेंदबा गुरु अमदि थमदबा यादे अदुना आगांसिंग लापसिंगसी इवन अरुणाचलदगी आगांसिंग लाई त्रिपुरादगी आगांसिंग लाई ममांगी सही 2020 दा आगांग नुपी मचा अमा हाइतारेको मासे गोल्ड मेडल फंगी अखोई डिपार्टमेंट दगी मासे हाना जगोई तमपदि नते इसै गा खरा दन सकपा अदु मा थवाई यावबा इवन अखोई संचाली दगासु लातना सुट्टी निमिका से लातना मासे तुम तौई संचाली गे एनी प्रोग्राम से मा अदुम हाइगी अदुम तौगी अदुन माना होदजबा मा तंदबदुना मरम मोरा कांदा अखोइगी हाइरबा मसानसु हाना हाइरबा कांबु सिंदो होददबदगी मोय अदुम फंगौते अदु आदे लाइबा होदजबा ओजादा हंगबा तंदबा अदगो ओजादा पतम पुनमक्ता अदु करी लेगे ओजा कन्ने कमाइना तौबुनो हाइना यामना हंगबा कांबु सिंदुती मदु अदुम करी हाइनी मागी होदजबदुना अदुम मा गोल्ड मेडल फंगजसु चखरे त्रिपुरादगी अहुम सुरे अखोइ एमए लोइरगा चखरे अदुमाइन तौदना पांदेगे सुम लापसिंदो अखोइ फजना यूनिवर्सिटी ददी पुन्ना नुपीगी नुपागी तौरगा पुन्ना हॉस्टल 19 लेरिनी पुन्ना चाउना लेरबने यूनिवर्सिटी मी मी चामगा हेना लेबा यावरी यारगा देमो यूनिवर्सिटी दी सेमीसे आदा पूरा हॉस्टल दा लेरकांदा यूनिवर्सिटी साथ पुन्नमक ओजासिंसु पूरा क्वार्टर दा लेरकांदा एनी बन ब्लॉकेट तौरसु संगदनबगी अतुगी मोंग द सेमबने बे यूनिवर्सिटी से एनी मपानदगी लापा पुंग तंबो ओइरो सै तंबो ओइरो जगोय तंबो ओइरो तुम तौरीनी अदना आई याम ngनबदगी हाइतारे सिगुंबगी मतांगसी सुम तौबदा कोरोना लापदगी अखोइ WhatsApp ता अदे Google दा मयाम अमा तौबगी कुदोंग साबदो लौरगा जगन्नाथ की मचानुपीदुसु आइना हाइबदगी हुजिसे शांति निकेतन दा लेबा आइगी छात्री अमा हुजी अखोइ एमए लोइग्रा मतुंग शांति निकेतन दा कंपनी इसैगी ओइना लेबा आंगान चामा तौदना ए आई तमन गेना तौरगा ऑनलाइन दा हुजी दुम क्लास फजना तुम तौरी हुजी लेपना दुम तौरी अदुमाना अखोइ दिलीप कसु याम तोइना फाउनै मानसु मसी तौसे ओजा सुमनगी अमा खक्ता खंबा नतबा मयाम अमा हाइदि कनाडा दगिसु बांग्लादेश दगिसु इवन तोगान तोगान बसिंग जो कोइ पुन्ना तौरगा मसीदि अदुम चखतबा याननबा कमाइ दौना सेमगा अमा खक्तो ओइना पुन्ना फैमिली अमा ओइना लेबा याननबगी तौसे हेना मासु कनबा कनो तौरिनी अदे हुजी हुजीते आइना सुम इबा सुम इबाने सुम तानबदगी मादे नट संगीतोंगी इभन लाइरिक फौ इखलाबने जगोइगी करिगी मयाम अमा मसादा नुंगाइरपा हाइतारेको मसानासु दुम तौबगी अतोबगी मासु याम करि हाइनी लाइरिबा मणिपुरगी सिचुएशन सो दिलीपसु खंगजबा तौरिबा मयाम सिंसे अदो फहनिंबा अदो पुनमक सिंसे ज्ञान ताहनिंबा हुजिकी नहारोन सिंसिदा सिगुंबगी खंगतबगी हाइतारे अखोइगी वेस्टर्न कल्चर सिन हुमकांदा ममा मपा ngakang pothabada akhoi goi be sei sakta ba akhoi goi ba kanom tawdaba english song sakchin ba kainoma tawsela ba brick task tawsela ba akhoi gi han lejan ba kari haini culture du de gi pop tok ba no ba ma tawla ba khara lerega di sina sum thingbina ba sina sum satha gra kan di akhoi se kari english na ta ba akhoi go ja uji bisi waram ba uja khoge na haibam lei ai se Manipur sida leiba mi sinse aina karaba usite ai si English masane English nganga banena ai English masane pot sutai pullabanena ai wonde ge hena singba haiba leitre na aina khalure aina ritia to bolura kam sida di
ꯑꯩꯒꯤ ꯀꯜꯆꯔꯒꯤꯗꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯉꯝꯗ꯭ꯔꯦ, ꯀꯩꯁꯨ ꯈꯪꯉꯝꯗ꯭ꯔꯦ, ꯑꯩꯗꯤ ꯀꯔꯤꯃꯛꯁꯨ ꯈꯪꯉꯝꯗ꯭ꯔꯦ, ꯁꯃꯥꯖ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯗꯅ ꯂꯩꯔꯝꯃꯦꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯃꯗꯨ ꯑꯩ ꯆꯨꯝꯃꯦꯅ ꯈꯜꯂꯦ. ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯈꯪꯍꯟꯕ, ꯇꯥꯛꯄ, ꯍꯩꯍꯟꯕ, ꯃꯗꯨꯃꯛꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯔꯒꯁꯨ ꯐꯔꯦ, ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯁꯃꯥꯖꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯥꯡꯗꯅ ꯂꯩꯕ ꯉꯝꯕ ꯖꯥꯇꯤ ꯑꯃ ꯑꯗꯨ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯅꯔꯤ ꯁꯨꯃꯥꯏꯅ ꯅꯦꯠꯀꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯝꯅꯃꯛꯁꯦ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯇꯝꯕꯗ ꯑꯣꯏꯔꯣ, ꯆꯠꯄꯗ ꯑꯣꯏꯔꯣ, ꯑꯦꯅꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯖꯣꯏꯟꯂꯤ ꯏꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯎꯔꯒ ꯑꯗꯨ ꯇꯧꯔꯣ, ꯑꯗꯨ ꯍꯥꯏꯔꯣ, ꯑꯗꯨ ꯄꯨꯔꯣ, ꯑꯗꯨ ꯍꯥꯞꯄꯗꯤ ꯐꯖꯅꯤ ꯀ ꯍꯥꯏꯁꯦ ꯂꯣꯏꯅ ꯌꯥꯔꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤ ꯃꯥꯡꯍꯟꯗꯅ सिगुम्ब खुदोंग चाबसी लौरगा कोई अमुक्तंग पुनसिन्नसे हाइबा वाफमसे आई थमजरगा पुनमपु खुरुमजगे. थागतरे ओजा यामना कई हाइतारे यामना ममन लेरबा वहाइनी ओजागी कꯩꯅꯣꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯂꯩꯔꯁꯨ ꯏꯟꯗꯤꯌꯥꯗꯕꯨ ꯂꯩꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯖꯒꯅꯥꯊ ꯑꯩꯅ ꯑꯁꯤꯒꯤꯅꯤ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯛꯏꯁꯦ. ꯁꯣ ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯅꯥ ꯂꯩ ꯑꯗꯨ ꯅꯠꯇꯦ, ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯗꯨꯒ ꯃꯔꯝꯗꯨꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕꯤꯅꯕ ꯑꯗꯨꯅꯤ. ꯑꯣꯖꯥꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯅ ꯏꯚꯦꯟ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯒꯤꯗꯃꯛ ꯑꯗꯨꯒꯤꯁꯨ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ, ꯈꯨꯔꯨꯝꯖꯔꯤ. ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯔꯛꯀꯗꯕ इवेंट सेशनसिंगदसु सरुक याबिनबा निखिंजबगा लोइना ngasigi oina asidedi loisanjari खुलुमजरी मयामबु. ओजा थैंक यू ऑल. ꯊꯥꯒꯠꯆꯔꯤ. मथंग अखोइसु ꯊꯥꯒꯠꯆꯔꯤ उननी ꯃꯌꯥꯝ. कनो तौरगा